function tꯧꯕ ꯌꯥꯗꯦ ꯍꯥꯏꯌꯦꯕꯀꯣ ꯃꯣꯏꯗꯨꯅ ꯗꯤꯁꯦꯟꯇ꯭ꯔꯦꯂꯥꯏꯖ ꯑꯣꯏꯗꯕ ꯗꯤꯁꯦꯟꯇ꯭ꯔꯦꯂꯥꯏꯖ ꯍꯥꯏꯕ ꯑꯃ ꯁꯦꯟꯇ꯭ꯔꯦꯂꯥꯏꯖ ꯍꯥꯏꯕ ꯑꯃ ꯑꯅꯤ ꯂꯩ ꯁꯦꯟꯇ꯭ꯔꯦꯂꯥꯏꯖ ꯍꯥꯏꯗꯤ ꯃꯣꯏꯅ ꯄꯨꯔꯥ ꯑꯣꯀꯨꯄꯥꯏ ꯇꯧꯕ ꯀꯝꯄꯅꯤꯗꯨꯅꯅꯦ ꯑꯩꯈꯣꯏꯁꯦ ꯄꯩꯁꯥ ꯃꯥꯡꯍꯟꯒꯦ ꯂꯧꯊꯣꯛꯀꯦ ꯈꯣꯠꯀꯦ ꯃꯣꯏ ꯂꯣꯏ ꯁꯥꯟꯅꯕ ꯑꯩꯈꯣꯏꯁꯤꯅ ꯗꯤꯁꯦꯟꯇ꯭ꯔꯦꯂꯥꯏꯖ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯀꯝꯄꯅꯤꯅ ꯀꯝꯄꯅꯤꯒꯤ ꯊꯣꯛꯄ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯣꯛꯄ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯎꯖꯕ ꯄꯩꯁꯥ ꯑꯩꯈꯣꯏꯅ ꯅꯤꯡꯇꯝꯅ ꯁꯤꯖꯤꯟꯅꯕ ꯌꯥꯏꯑꯕ ꯍꯣꯏ ꯗꯤꯁꯦꯟꯇ꯭ꯔꯦꯂꯥꯏꯖ ꯍꯥꯏꯗꯤ ꯄꯨꯔꯥ ꯍꯥꯞꯆꯟꯕ ꯈꯣꯠꯆꯟꯕꯒꯤ ꯈꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯋꯥꯂꯦꯠꯇ ꯊꯝꯃꯤꯁꯤꯗꯤ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ ꯍꯥꯞꯆꯟꯕ ꯃꯥꯅꯦ ꯃꯥꯅꯦ ꯂꯧꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯈꯛꯇꯅꯦꯕ ꯑꯦ ꯑꯥꯏꯗ ꯂꯩꯔꯤꯉꯩꯗꯅ ꯑꯦ ꯑꯥꯏꯒꯤ ꯑꯣꯏꯔꯦ ꯑꯗꯒꯤ ꯑꯗꯣꯝꯒꯤ ꯁꯦꯞ ꯄꯥꯜꯅ ꯂꯥꯛꯑꯒꯗꯤ ꯑꯗꯣꯝꯒꯤ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯁꯦꯞ ꯄꯥꯜꯗ ꯄꯩꯁꯥ ꯌꯥꯝꯅ ꯌꯥꯎꯅꯅꯕ ꯑꯗꯨꯝ ꯊꯝꯃꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯔꯦ ꯃꯤ ꯀꯅꯥꯒꯨꯝꯕ ꯗꯣꯂꯔ ꯂꯩꯒꯦ ꯌꯥꯔꯦ ꯌꯣꯟꯕ ꯌꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣꯝꯅ ꯄꯩꯁꯥ ꯇꯥꯅꯤꯡꯕ ꯃꯑꯣꯡꯗ ꯇꯥꯟꯕ ꯌꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯦꯡꯛ ꯌꯨ ꯑꯣꯀꯦ ꯑꯣꯀꯦ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯪꯕꯤꯔꯛꯎ ꯍꯪꯕꯤꯅꯤꯡꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯀꯕꯤꯇꯥ ꯋꯦꯜꯀꯝ ꯄꯥꯄꯠ ꯂꯣꯏꯁꯤꯜꯂꯒ ꯒꯣꯡ ꯆꯦꯜꯂꯛꯏꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯦꯗꯥꯝ ꯇꯧꯕꯤꯔꯤꯁꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯕꯤꯔꯤꯔꯥ ꯂꯣꯏꯊꯣꯛꯑꯕꯅꯤ ꯉꯁꯤꯗꯤ ꯑꯣ ꯑꯠꯆꯥ ꯑꯠꯆꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏꯁꯦ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯃꯤꯇꯤꯡ ꯇꯧꯃꯟꯗꯅ ꯋꯥꯁꯦ ꯍꯥꯏꯐꯝ ꯂꯩꯇꯗꯅ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯦ ꯑꯗꯨꯕꯨ ꯑꯅꯧ ꯑꯅꯧꯕ ꯃꯤꯁꯦ ꯑꯗꯨꯝ ꯌꯥꯎꯔꯛꯏꯀꯣ ꯑꯩꯈꯣꯏꯁꯨ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯇꯥꯕ ꯀꯥꯡꯕꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦ ꯑꯩꯈꯣꯏꯗꯗꯤ ꯑꯅꯧꯕ ꯅꯣꯂꯦꯖ ꯑꯃꯅꯤ ꯃꯁꯤꯒꯤꯁꯤ ꯀꯣ ꯑꯁꯤ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯁꯥꯔ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯍꯥꯏꯖꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯂꯤꯗꯔ ꯃꯌꯥꯝ ꯂꯥꯛꯑꯀꯥꯟꯗ ꯃꯅꯤꯄꯨꯔꯁꯦ ꯅꯨꯡꯉꯥꯏꯅꯤꯅ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔꯁꯤꯗ ꯂꯤꯗꯔ ꯃꯌꯥꯝ ꯂꯥꯛꯈ꯭ꯔꯦ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯔꯒ ꯃꯃꯩꯊꯪꯗ ꯄ꯭ꯔꯖꯥꯁꯦ ꯍꯣꯠꯆꯟꯗꯅ ꯑꯋꯥꯕꯗ ꯇꯥꯕ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯈꯨꯗꯝ ꯑꯣꯏꯅ ꯑꯍꯥꯟꯕ ꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯕꯤ ꯖꯦ ꯄꯤꯒꯤ ꯁꯤ ꯑꯦꯝ ꯑꯩꯈꯣꯏ ꯁꯥꯔ ꯁꯤ ꯑꯦꯝ ꯕꯤꯅ ꯄꯥꯟꯕ ꯃꯇꯝꯗ ꯑꯍꯥꯟꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯥꯅ ꯇꯧꯕ ꯙꯞꯁꯤꯗꯤ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯃꯉꯣꯟꯗ ꯂꯣꯏ ꯀꯦꯟꯅꯕꯤꯅꯦꯕ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯁꯂꯥꯏꯁꯨ ꯑꯗꯨ ꯃꯉꯥꯏ ꯁꯂꯥꯏꯁꯨ ꯑꯍꯥꯟꯕ ꯃꯥꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝꯁꯤ ꯃꯅꯤꯄꯨꯔꯁꯤ ꯃꯥꯅ ꯂꯣꯏꯅ ꯄꯥꯜꯂꯕꯒꯤ ꯇꯥꯏꯞꯇ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯐꯦꯜ ꯑꯣꯏꯈꯤ ꯀꯣꯚꯤꯠ ꯂꯥꯛꯄ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯗꯤ ꯃꯌꯥꯝꯗꯨꯗ ꯑꯋꯥꯕ ꯁꯨꯡꯇꯥ ꯇꯥꯍꯟꯗꯕ ꯑꯋꯥꯕ ꯑꯝꯇ ꯄꯤꯗꯕ ꯑꯗꯨꯒꯨꯝꯕ ꯖꯔꯅꯤ ꯑꯃ ꯑꯣꯏꯕ ꯃꯅꯤꯄꯨꯔꯁꯦ ꯍꯦꯟꯅ ꯆꯥꯎꯈꯠꯄꯒꯤ ꯖꯔꯅꯤ ꯑꯃ ꯑꯣꯏꯕ ꯄꯥꯝꯃꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯑꯗꯨꯅ ꯅꯍꯥꯟꯋꯥꯏꯗꯤ ꯑꯩꯒꯤ ꯄꯥꯔꯤ ꯁꯝꯕꯟ ꯆꯥꯎꯋꯤ ꯑꯩꯒꯤ ꯄꯩꯁꯥ ꯄꯥꯏ ꯍꯥꯏꯅ ꯂꯧ ꯏꯪꯈꯣꯜ ꯌꯥꯝ ꯂꯩꯌꯦꯅ ꯄꯩꯁꯥ ꯄꯥꯏꯕꯒꯤ ꯊꯕꯛꯁꯤ ꯄꯩꯁꯥ ꯄꯥꯏ ꯍꯥꯏꯅ ꯍꯥꯏꯅꯕ ꯌꯥꯏ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯧꯁꯤꯡ ꯌꯥꯎꯗ꯭ꯔꯗꯤ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯗ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯂꯧꯁꯤꯡꯅ ꯄꯨꯔꯥ ꯇꯥ ꯂꯩꯔꯝꯃꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯀꯔꯣꯔ 2 ꯆꯪꯉꯒ ꯃꯥꯅ ꯁꯣꯔꯨꯝ ꯑꯃ ꯍꯥꯡꯉꯦ ꯂꯧꯔꯁꯦ ꯀꯔꯣꯔ 2 ꯆꯪꯉꯒ ꯁꯣꯔꯨꯝ ꯍꯥꯡꯕꯗꯣ ꯑꯩꯈꯣꯏ ꯁꯣꯝꯗ ꯃꯣꯕꯥꯏꯜꯁꯤꯗ ꯑꯐꯕ ꯀꯝꯄꯅꯤ ꯑꯃꯗ ꯄꯥꯏꯔꯒ ꯂꯨꯄꯥ 5,000 10,000 ꯊꯥꯗꯔꯒ ꯇꯧꯕ ꯕꯤꯖꯤꯅꯦꯁꯇꯣ ꯑꯅꯤꯁꯤ ꯏꯟꯀꯝꯁꯦ ꯃꯣꯕꯥꯏꯜꯅꯕꯨ ꯍꯦꯟꯒꯦ ꯇꯧꯕ ꯌꯥꯎꯋꯦꯕ ꯂꯨꯄꯥ 5,000 10,000 ꯑꯗꯨꯗꯤ ꯌꯥꯝ ꯊꯤ ꯉꯛꯑꯗ꯭ꯔꯥ ꯁꯣꯝꯗ ꯀꯔꯣꯔ ꯑꯃ ꯊꯥꯗ꯭ꯔꯒ ꯅꯣꯡꯃꯒꯤ ꯂꯨꯄꯥ 1,00,000 ꯇꯥꯟꯕꯗ ꯋꯥꯕ ꯀꯥꯏ ꯂꯥꯛꯅꯣꯗ ꯀꯔꯣꯔ 2 3 ꯊꯥꯗ꯭ꯔꯒ ꯁꯣꯔꯨꯝ ꯍꯥꯡꯉꯒ ꯅꯣꯡꯃꯒꯤ ꯂꯨꯄꯥ 50,000 ꯂꯦꯝꯅ ꯍꯣꯠꯅꯕꯗ ꯋꯥꯏꯑꯦꯕ ꯑꯗꯨ ꯁꯣꯝꯗ ꯃꯣꯕꯥꯏꯜꯗ ꯂꯨꯄꯥ 5,000 10,000 ꯊꯥꯗ꯭ꯔꯒ ꯑꯐꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯗ ꯇꯧꯕ ꯃꯇꯝꯗ ꯅꯣꯡꯃꯒꯤ ꯂꯨꯄꯥ 50,000 ꯂꯥꯛꯇꯨꯗꯤ ꯌꯥꯝ ꯂꯥꯏꯅ ꯐꯪꯉꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯣꯝꯗ ꯀꯔꯣꯔ 2 3 ꯆꯪꯅ ꯍꯥꯡꯉꯤꯕ ꯁꯣꯔꯨꯝꯗꯨꯒꯤ ꯁ꯭ꯇꯥꯐꯀꯤ ꯇꯣꯂꯣꯞ ꯄꯤꯕ ꯑꯗꯨ ꯇꯧꯕ ꯃꯊꯥ ꯄꯨꯡꯁꯥ ꯁꯥꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇꯗꯤ ꯁꯣꯝꯗ ꯃꯊꯥ ꯁꯥꯕ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕ ꯂꯨꯄꯥ 5,000 10,000 ꯄꯨꯊꯣꯛꯑꯒ ꯄꯩꯁꯥ ꯃꯌꯥꯝ ꯇꯥꯟꯕ ꯑꯗꯨꯅ ꯌꯥꯝ ꯐꯕ ꯑꯃ ꯂꯩꯌꯦꯕ ꯐꯗ꯭ꯔꯅꯦ ꯑꯣꯖꯥꯁꯦ ꯌꯥꯝ ꯊꯤꯅ ꯐꯒ꯭ꯔꯖꯥꯠꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯧꯁꯤꯡ ꯅꯣꯂꯦꯖ ꯍꯥꯏꯁꯤ ꯑꯅꯧ ꯑꯅꯧꯕ ꯅꯣꯂꯦꯖ ꯅꯣꯡꯃꯒꯤ ꯇꯥꯟꯕ ꯇꯣꯛꯄ ꯌꯥꯗꯦ ꯅꯣꯂꯦꯖ ꯑꯐꯕ ꯑꯝꯇꯪ ꯐꯪꯕꯗ ꯑꯗꯨꯝ ꯀꯔꯣꯔꯄꯇꯤ ꯑꯣꯏ ꯑꯗꯨꯅ ꯃꯌꯥꯝ ꯅꯣꯂꯦꯖ ꯇꯥꯟꯕ ꯂꯦꯞꯄꯤꯒꯅꯨ ꯑꯗꯣ ꯁꯤꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯑꯃꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯤ ꯃꯤ ꯃꯈꯜ 2 ꯂꯩ ꯑꯩ
tamba tokpa yade haina ai nungtigi sum tamgi haina khanba kangbu ama adi kanaguma khara amna ai suktam tamdrasu yare ai loi khange haiba kangbu ama aduna karamba makhalgi mi na khwaidi phage haidargadi koi always learning mode leba tambagi kanosda mode leba sina khwaidi ke pai aduna tamba hek tokpa matamda akoi khudi muloina awa batare koina ꯑꯩꯅ ꯆꯍꯤ 50 ꯁꯨꯖꯜꯂꯛꯑꯀꯥꯟꯁꯤꯗ ꯀꯟꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯚꯔꯆꯨꯋꯦꯜ ꯋꯥꯔꯜꯁꯤꯗ AI ꯑꯗꯨ ꯑꯗꯥꯅ ꯋꯦꯕ 3 ꯑꯗꯒꯤ ꯃꯌꯥꯝꯁꯦ ꯀꯟꯅ ꯇꯝꯈꯠꯂꯛꯏꯁꯤꯅꯦ ꯑꯩꯈꯣꯏ sidi dum matamna koigi posisina ne sideba dum thokane matam awon mase dum anobu lawo ya lakano ya deba mamangaida akoina zu koigi imung amada mapana school gi principal oiba mapana school gi oja oiba koigi macha singdo mama mapana lerek tamaga nang doctor oiraga engineer oiraga police oiraga nang pesa pai duni haibada macha singdo lerek tamu sungya ya daba yam yawe angan toro macha singdo gi mawong ma pa yeng mangam daba cha aga sigi ba yam yawe ni somda mapa mama singduna lerek tamu zo haibi daba chak pa mabuk tan thak pije bangam daba laire be mungi mi singduna ne kogi bora tharaga phak tharaga sumangda phamaga mangonda phamaga lekta papa da papa duna college da university da top laure haraga hojikna IS officer adu oirena nungaina leiba mi yawe somda bapa mama school gi oja oiriba principal oiriba masaj duna hojik risho thogdana low sudana dum leibi yawe asi sina takpadi kaisi khoi isa gi mit loi uraba ngatani ko masi kaidi thoi no haidaragadi akhoida masagi mapa oja oire mapa principal oire haina lerik tamu yadaba mi sing moin khali wakhal jidi khoigi ima ipaji tolop chare paisa paire akoi lerik wana paba thabak wana subagi dakar tade akoi adum nungai leiradu buni moin khanba koi ima baba paisa pusale sum nungai leine ne khanba ima baba na lairiba low inkolsina ne akoi je pusi wata bi sara do buni koi nungai do mena khanba moin khali wakhallo matamgi olakpadadi kogi matamduda low inkol lebase pesa paibane ne khannaram adubu makhra leiragadi low leiba inkol leiba sal leiba pesa paibane chatnarakre matamgi awon madu sumai lagre me khangauda somda laire mungi masa induna lerik kanna paraga somda IPS officer oire doctor oire engineer oire moina ano car lawdana yum building awang sadana business ka makhan ga tawthadana modern gi lifestyle amada hingakpa matamda ani si compare taw matamda modern gi oiba lifestyle sina mina paisa paiba yam nungaibo oina respect tawnare aruna kogi rekajo dum yawri go hoje matam gi awon bai basi every second mikup khuding nungtigi dum change lay haibase change lai basi matung iroina na akoi nungtigi ano knowledge tamba ma sangi haibana khanba kangbu ama kanagumuna knowledge da ka sukta ata de kodi ta bathakpa watra nungai hum leina lori khanba kangbu ama asina ni ko koi mi bigi samajida lairba ina kunba mayam thoreibse aduna nasidagi chahi 50 gi mamangda paisa pairaga nungai leiramba imung hojik lekai do khwaidi laire imung amu oiga leibi yauri mapana vote lepaga mantri oire ga nungai leiramba kangbu hojik lekai do mapa mana sira mutung da hojik khwaidi laire imung amu oina leibi yauri chahi 50 mamangda yam laire imung oina leiramba imung do hojik security guard ka leitana sek moi imung je wall ka khajalaga sipai tara amu kulamanga aga nungai leibi imung yauri si matam gi olakpase chini matam gi asidagi chahi
ꯇꯔꯥꯒꯤ ꯃꯇꯨꯡꯗ ꯀꯨꯟꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯣꯔꯤ ꯍꯥꯏꯅ ꯈꯪꯕ ꯉꯝꯕ ꯀꯥꯡꯕꯨꯗꯨꯅꯦꯕ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯣꯏꯁꯦ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯄꯪꯂꯩ ꯂꯩꯔ ꯂꯣꯏ ꯂꯩꯕ ꯀꯥꯡꯕꯨꯗꯨꯗꯤ ꯍꯌꯦꯡ ꯑꯥꯎꯠꯗꯦꯇꯦꯠ ꯃꯇꯝꯒ ꯆꯠꯅꯗꯕ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯄꯩꯁꯥ ꯇꯥꯟꯕꯗ ꯋꯥꯔꯛꯀꯅꯤ ꯑꯗꯨꯅ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯍꯥꯏꯁꯦ ꯐꯖꯅ ꯈꯪꯕ ꯑꯃ ꯆꯪꯉꯦ ꯑꯦꯗꯖꯁꯃꯦꯟ ꯐꯖꯅ ꯂꯩꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯅ ꯃꯗꯨꯒꯤ ꯅꯣꯂꯦꯖꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯥꯜꯂꯤꯕꯁꯦ ꯍꯧꯖꯤꯛꯇꯤ ꯅꯍꯥꯟꯃꯛꯇꯁꯨ ꯏꯂꯣꯟ ꯃꯛꯁꯅ ꯍꯥꯏꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯋꯥꯔꯜꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯁꯔꯀꯥꯔ ꯃꯌꯥꯝꯅ NGO ꯃꯌꯥꯝꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯂꯥꯏꯔꯕꯁꯤ ꯀꯣꯛꯅꯅꯕ ꯍꯥꯏꯅ ꯃꯣꯏꯅ ꯆꯍꯤ ꯃꯌꯥꯝ ꯍꯣꯠꯅꯔꯛꯄꯁꯤ ꯑꯝꯇ ꯉꯝꯗꯦꯕ ꯏꯟꯗꯤꯌꯥꯅ 1947ꯗ ꯅꯤꯡꯇꯝꯃꯦ ꯅꯤꯡꯇꯝꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯗ ꯁꯔꯀꯥꯔ ꯃꯌꯥꯝ ꯂꯥꯛꯑꯦ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯤ ꯏꯟꯗꯤꯌꯥꯗ ꯂꯥꯏꯔꯕ ꯀꯣꯛꯅꯅꯕꯅꯦꯕ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯗ ꯂꯥꯏꯔꯕ ꯑꯝꯇ ꯀꯣꯛꯄ ꯉꯝꯗꯦꯕ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯀꯣꯛꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯕ ꯂꯝꯕꯤꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ AI ꯍꯥꯏꯕꯁꯦ AI ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ AIꯅ ꯑꯩꯈꯣꯏꯗ ꯀꯃꯥꯏꯅ ꯄꯩꯁా ꯇꯥꯟꯕꯒꯤ ꯊꯕꯛꯇ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯣꯟꯂꯥꯏꯟꯗ ꯏꯟꯚꯦꯁ ꯇꯧꯕꯁꯤ ꯈꯛꯇ ꯅꯠꯇꯦꯀꯣ AIꯅ ꯇꯧꯔꯤꯁꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯑꯣꯟꯂꯥꯏꯟꯗ ꯏꯟꯚꯦꯁ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯟꯕꯗ AIꯅꯀꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯗꯨꯗꯒꯤ ꯃꯦꯗꯤꯀꯦꯜꯒꯤ ꯂꯥꯏꯟꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗ ꯀꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯤ ꯂꯥꯏꯟꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗ ꯀꯃꯥꯏꯅ AIꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯈꯔ ꯌꯥꯝꯕ ꯅꯠꯇ꯭ꯔꯁꯨ ꯈꯔ ꯑꯗꯨꯝ ꯈꯪꯕ ꯑꯃ ꯇꯉꯥꯏ ꯐꯗꯦꯕ आर्किटेक्चर यूं कई सारीबा आर्किटेक्चर की डिजाइन तोरीबा कांबुदुसु AI की कनोसी हम सिनरे युम अमा तसेंगना साद्रिंगाइदा AI ना युमजिगी मॉडल जी सुमाना सारे युमजी सुमाना बिल्डिंग अमा सुमाना सारे गाइजे AI जिदा हाना लोनी येक्थोगा लोनी सानबे याय आर्क्विक तरक मतमदा आर्क्विक 6 मोगी कई मोगी कनोदा आर्क्विक कोनबगिदो आर्क्विक 6.5 सिगी मीटर्स बकी चांग हादारगदी युमजी क्याम कमाइन तौनी 7 यौरगदी कमाइन तौनी हाइजे हाना AI ना लोइन खंगदोकपि याय माइ युमगी डिजाइन मॉडल जी अदुना अदुरगदी 7.5 फक्ता 7 यौबही यम वांगबनि सी फक्ता युमजी खांगब ngamni गाइन AI ना हाइदारगदी अदु मॉडल दो इंजीनियर जिंगना आर्किटेक्चर जिंगना मदुगी युमगी मॉडल दो साबा याय अदुननी वर्ल्ड कोइन अंगकपा बिल्डिंग मैम उरिजे मतोन तुम्बा वांग बिल्डिंग मथोन चामा वांगबा चन्नी वांगबा चहुम वांगबा मोहिंदा हाना लोइना कंप्यूटर दा AI सिनरगा लोइना यालगा थंगरम आर्किक क्वाइदगी चाव आर्किक थोबा कछु तो रोय हाइना सारी वातने कछु तौदे अदुरगदी अखोइना चाव प्रोजेक्ट सिंग AI ना लोइना मतेंग पांगे अदुना अखोइना हजिक तौरिसिदि यामना संग्रबा यामना लाइबा मॉडल याम अपिक AI ने म्यूब पीरीबा 100% जे सिसगी मनुंगदा अखोइना हजिक ट्रेड तोरगा पैसा ताली माइदि ओनली 0.5% गकने तैगी मरमदसु याम लैयेबा अखोइना खंगिसिदि ओनली 1% ब फाबना ते AI गिदा अदु मयाम खंगुबिस मथौ तादे अखोइदि पैसा फंगलोर अदु मयाम खंगिंगबसिना सुम तम तम थिजमि बि याइको अखोइदि अखोइ थादि पैसा हंजनबा प्रॉफिट यामना फंगबा अदुगा AI जी चाही कुल अमा कुंथ्रा अमा चटपा कंपनी मोरगा अखोइसी अखोइ इमुंग मनुंग सगै नाते इचिनो मयाम दे लोइना करोड़पति ओरगा नुंगाइ लेबदुने अदु हजिकी मतमददि अखोइना थबक वाना सुरगा हुमांग ताना सुरगा पैसा तानबा अदुगी मतमदो नते हजिकती AI ना अदोमना सुगदो थबकसिंग AI ना लोइन सुहनबा अदोमना इमुंग मनुंगी इचाजिंग सेनदना इमा इपागी वरी सादना इमागी करी अवाटपा लई बाबागी करी अवाटपा लई आई इनाउ पादो कमाई तौरी आई इचेदो कमाई तौरीगा आइना हंगना याम नुंगाइना लेगदबा पैसाना AI ना दुम तालकदबा अदुगी मतमने तौरिस ममांगैगी अहलमनसिंगी माइबगी लोंदा हारा बुट सनबगा आइदन कोइन तौरिस माइबसिंग द बुट सनबगा आइ मैम ताइको बुटना पैसा थबक सुहनबा
ꯑꯃ ꯇꯧꯔꯀꯥꯟꯗ ꯃꯃꯥꯏꯕꯗꯨꯅ ꯄꯩꯁꯥ ꯐꯪꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞ ꯑꯩꯈꯣꯏ ꯃꯃꯥꯡꯉꯩꯒꯤ ꯂꯣꯟꯗꯥꯗ ꯍꯥꯏꯔꯒ ꯕꯨꯠ ꯁꯥꯟꯅꯕ ꯍꯥꯏꯗꯣ AI ꯁꯤꯅ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕꯁꯦ ꯄꯩꯁꯥꯁꯦ ꯇꯥꯜꯍꯟꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯃꯨꯡꯗ ꯏꯆꯥꯁꯤꯡ ꯏꯁꯨꯁꯤꯡ ꯏꯃꯥ ꯏꯄꯥꯒ ꯂꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯗꯨꯒꯤ ꯃꯇꯝꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ AI ꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯍꯧꯖꯤꯛꯁꯤ ꯃꯥꯔꯀꯦꯠ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇ꯭ꯔꯦꯗ ꯇꯧꯔꯤꯕ ꯃꯥꯔꯀꯦꯠꯁꯦ ꯍꯧꯖꯤꯛ ꯗꯥꯎꯟ ꯆꯠꯂꯤꯕ ꯃꯌꯥꯝ ꯑꯣꯏꯅ ꯕꯤꯠꯀꯣꯏꯟ ꯃꯣꯏ ꯂꯣꯏꯅ ꯗꯥꯎꯟ ꯆꯠꯂꯦꯕ ꯍꯧꯖꯤꯛ ꯑꯗꯨꯅ ꯃꯦꯗꯥꯝ ꯀꯕꯤꯇꯥ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯣ ꯑꯣꯐ ꯇꯧꯕꯤꯌꯣ ꯁꯣꯝꯗ ꯈꯤꯇꯪ ꯆꯪꯉꯦ ꯅꯣꯏ ꯆꯪꯉꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯇ꯭ꯔꯦꯗ ꯇꯧꯕꯁꯦ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯄꯨꯔꯥ ꯗꯥꯎꯟ ꯆꯠꯂꯦ ꯃꯥꯔꯀꯦꯠꯁꯦ ꯗꯥꯎꯟꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯑꯩꯈꯣꯏꯒꯤ AI ꯗꯤ ꯍꯧꯖꯤꯛ ꯄ꯭ꯔꯣꯐꯤꯠ ꯑꯗꯨꯝ ꯐꯖꯅ ꯐꯪꯉꯦꯕ ꯃꯥꯗꯤ AI सिजिन्नरगा डाउन चटपा कंपनी करमबनो हयेंग डाउन चलोदबा हाई ओगदबा कंपनी करम मा लोय खंगेब AI अदुना मयामसिना मार्केट डाउन चले वानरगसु कंपनी लिस्टिंग अमा डाउन चलगसु अब चटकदबा कंपनी तरा तंग कोई AI न थिदोगा कोई कंपनी ना इन्वेस्ट तौरगा दुदि कानब लौरियो दना मयामना हजिक डाउन चटपगी अवाबा लेरगसु कोई AI दी पैसा अदुम फजना फंगी अदुना हौजी हौजी कोई कंपनी ना ऑफर अमा हौजी लाउथे मयामदसु ngasa इन हाइजेगिबदो अदोमना कोई हौजी की ऑफर्स दा लुपा लिसिंग 53 मुक तानबगी ऑफर नि नवंबर की तांग कुनगा मरी फावबगी मनुंगदा अदोमना मी तरा सुना हाप्तरीबा यामन नौरीबा मीजिंग हाइदारे नवंबर की तांग कुन मरी दा अदोमना मी तरा बक सुना हाप्तबा यामन अनौब योरइबा कोई इसे नाउसिंगना अदोमना मी अमा दा लुपा लिसिंग अनि अनि की सांगदा ओइरगसु अनि ओइगरा मंगा ओइगरा तरा ओइगरा मा अंगमजबा मी कुन खक्तंग अदोमना ngasi नौमनिनी सिदा 20 people minimum लुपा लिसिंग अनि मी कुन खक्तंग यहर मंगमदारगदी कंपनी ना अदोमदा हजिक $200 पीरी अदोमना मी हापिबा खोलिबसिंग फंगबा कमीशन अमा लेजखरे अदुगी मताइदा $200 अमग एक्स्ट्रा पीने मिनिमम $200 डॉलर से विदम ना मिनिमम 20 ओगदा मी अमा यावको मतम $20 $20 यावबा मी कुन ओरसु अदोमना ngasi hayengsi da hapa ngamdaragadi अदोमदा कंपनी ना एक्स्ट्रा $200 पियकने $200 हाइसी $200 हाइसी कोई गिदा लुपा लिसिंग 53 मयानी इंडिया रुपीस लुपा लिसिंग 53 से अदो मखोई की सिगी ऑफर से कयाम कुइना चत्तुइनो हाइदारगदी सिगी ऑफर से कयाम कुइना चत्कदुइनो हाइदारगदी कंपनी ना लुपा लाख कोइना सिगी ऑफर सिगी पिननेगी दमता कंपनी ना लुपा लाख यांखै काइथो थमे 50 लाख यांखै से मयामदा लुपा सिंग 53 पीबा लाख यांखै लोगरे हाइद ऑफर लोरे लाख यांखै जी लोद्रिबा अदुम पीखिने अदो हजि हजि बाउका सर कनोने होजिकी कनो से $200 से ngasagi mi ma hapa matamda changba $10 do adu count to dum pibe wara अदु na तौरoi तौर अदुगी मताइदा तोंगाम मग adu all in above and that अदुगी सु मताइदा हमकुस पीदेबा okay अदो नवंबर की tang kya bho idino sir tang अदुने तांग क्या उदुनो दे हाइबा ngamdebako सिगी ऑफर सिदा कंपनी ने लुपा लाख यांखै काइथोएबा 50 लाख okay 50 लाख से खुदमोइना 50 लाख से ओजा कोनसमना जो लुपा लिसिंग 53 लौगी आइने जो लौगी खरा मयाम ने लिसिंग 53 मयाम से मी चौंगा नत्र लिसिंग लौगी मतमदा लाख यांखै जी लोइगिनेबा हेक लोइबा मतमदा लोय okay अदुना हजिक तांग कुनगा मरी दगी ngarang dagi hogibani aduna adom account do hangaga hapetang yengbiro adom ngasi phawbuda mi tara hapkhrabra hapdibra yengbiro tara hapam da oidaragadi anouba mi kun hapnanaba adomna ready tawba yai kun haje lupa lising ani da hapasu yai manga hapasu yai kesu kaide ko
ꯑꯩꯅ $20 ꯍꯥꯞ ꯇꯥꯔꯒꯗꯤ ꯑꯩ $10 ꯐꯪꯉꯔꯣꯏ $50 ꯍꯥꯞꯄ ꯉꯝ ꯇꯥꯔꯒꯗꯤ $10 ꯑꯃ ꯑꯦꯛꯁꯇ꯭ꯔꯥ ꯐꯪꯒꯅꯤ 50-50ꯗ ꯑꯩꯅ ꯃꯤ 10 ꯍꯥꯞꯄ ꯉꯝ ꯇꯥꯔꯒꯗꯤ $200 ꯑꯃꯁꯨ ꯑꯗꯨꯗꯒꯤ ꯐꯪꯉꯦ 200 ꯑꯗꯩ ꯄ꯭ꯂꯁ $200 ꯑꯃꯁꯨ ꯑꯃꯨꯛ ꯀꯝꯄꯅꯤꯅ ꯑꯦꯛꯁꯇ꯭ꯔꯥ ꯑꯃꯨꯛ ꯄꯤꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯃꯤ 10 ꯈꯛꯇꯪ ꯍꯟꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯗ ꯀꯟꯅ ꯍꯣꯠꯅ ꯍꯥꯞꯄ ꯃꯇꯝꯗ $40 ꯐꯪꯉꯦ $40 ꯍꯥꯏꯁꯤ ꯂꯨꯄꯥ 30,36,000ꯅꯤꯀꯣ ꯏꯟꯗꯤꯌꯥ ꯔꯨꯄꯤꯁ $40 ꯑꯗꯣꯝꯅ ꯄꯨꯊꯣꯛꯑꯒ ꯌꯣꯟꯊꯣꯛꯄ ꯃꯇꯝꯗ ꯂꯨꯄꯥ $400 200 ꯄꯤꯔꯗꯤ $400 ꯑꯣꯏꯗꯣ 400ꯅꯦ 400 ꯑꯣꯏꯇꯥꯔꯒꯗꯤ ꯂꯨꯄꯥ 30,36,000ꯀꯤ ꯃꯌꯥꯗ ꯑꯣꯏꯌꯦꯕ ꯃꯥꯄꯜ 90-90ꯗ ꯄꯥꯔꯒꯁꯨ ꯌꯥꯝ ꯄꯤꯛꯅ ꯄꯥꯕꯗ ꯚꯥꯞ ꯇꯥꯕꯤꯕ꯭ꯔꯥ ꯑꯣꯖꯥ ꯏꯟꯗꯤꯌꯥꯟ ꯔꯨꯄꯤꯁꯇ ꯂꯨꯄꯥ 30,36,000 ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯂꯨꯄꯥ 5,000ꯈꯛ ꯄꯨꯊꯣꯛꯑ ꯌꯥꯎꯔꯒ ꯑꯩꯅ ꯃꯤ 10ꯒ ꯍꯥꯞꯄꯒ ꯂꯨꯄꯥ 30,000 ꯐꯪꯉꯗꯤ ꯌꯥꯝ ꯐꯪꯉꯤ ꯀꯩꯅꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯁꯤꯗ ꯑꯅꯧꯕ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯗꯣꯝꯅ ꯍꯥꯟꯅꯒꯤ ꯅꯦꯠꯋꯥꯔꯀꯤꯡꯒꯤ ꯀꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕ ꯃꯤ ꯈꯣꯝꯕ ꯈꯣꯠꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯣꯝꯅ ꯉꯁꯤ ꯍꯦꯛ ꯌꯥꯎꯕꯒ ꯑꯗꯩ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯃꯤꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯌꯥꯎꯕ ꯃꯤꯁꯨ ꯑꯩ ꯃꯤ 10 ꯍꯥꯞꯈ꯭ꯔꯦ 30 ꯍꯥꯞꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯒꯤ ꯑꯣꯐꯔꯁꯤꯗ ꯑꯃꯨꯛ ꯑꯩ ꯃꯤ 10 ꯑꯃ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯍꯥꯞꯀꯦ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯟ ꯇꯧ ꯇꯥꯔꯗꯤ ꯏꯁꯥꯒꯤ ꯑꯅꯧꯕ ꯑꯦꯀꯥꯎꯟ ꯑꯃ ꯍꯥꯡꯗꯣꯛꯄꯤꯕꯁꯨ ꯀꯥꯏꯗꯦꯀꯣ ꯐꯣꯟ ꯌꯨꯝꯒꯤ ꯏꯃꯥꯒꯤꯅꯤ ꯈꯪꯗꯦ ꯏꯆꯦꯒꯤꯅꯤ ꯈꯪꯗꯦ ꯐꯣꯟ ꯑꯃꯗ ꯑꯩꯒꯤ ꯑꯅꯧꯕ ꯑꯦꯀꯥꯎꯟ ꯑꯃ ꯍꯥꯡꯕꯤꯔꯣ ꯑꯗꯨꯗꯩꯗ ꯑꯩꯅ ꯃꯤ 10 ꯍꯥꯞꯄꯤꯔꯣ ꯑꯗꯨꯗꯩꯗꯨꯗ ꯑꯩꯅ $400 ꯗꯣ ꯑꯦꯄ꯭ꯂꯥꯏ ꯇꯧ ꯐꯪꯉꯒꯗꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯩꯈꯣꯏ ꯀꯝꯄꯅꯤꯒꯤ ꯑꯣꯐꯔ ꯂꯩꯔꯤ ꯑꯗꯨꯅ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ AIꯒꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯃꯤꯅ ꯃꯌꯥꯝꯅ ꯃꯥꯔꯀꯦꯠ ꯗꯥꯎꯟ ꯑꯣꯏꯔꯦꯅ ꯋꯥꯅꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯀꯝꯄꯅꯤꯅ ꯃꯌꯥꯝꯅ ꯃꯥꯔꯀꯦꯠ ꯗꯥꯎꯟ ꯑꯣꯏꯔꯦꯅ ꯋꯥꯅꯔꯤꯕꯗꯣ ꯑꯩꯈꯣꯏꯗꯤ ꯋꯥꯕ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯄꯩꯁా ꯌꯥꯝꯅ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯁꯤꯡꯒꯤꯗꯃꯛꯇ ꯑꯣꯐꯔ ꯑꯣꯏꯅ ꯂꯨꯄꯥ 50 lakhs ꯀꯥꯏꯊꯣꯛꯑꯒ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯄꯤꯅꯅꯕ ꯊꯝꯖꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯀꯝꯄꯅꯤꯅ ꯂꯥꯎꯊꯣꯔꯛꯑꯦꯕ ꯁꯥꯔ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤ $20ꯗꯣ $20 ꯍꯥꯞꯄꯒ ꯌꯥꯎꯔꯒꯗꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯀꯌꯥ ꯐꯪꯒꯗꯣꯏꯅꯣ ꯑꯩꯈꯣꯏꯗ ꯍꯥꯟꯅꯅ $50 ꯑꯩꯈꯣꯏꯗꯗꯤ $20 ꯌꯥꯎ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗꯗꯤ ꯀꯩꯁꯨ 1% ꯐꯪꯉꯛꯀꯅꯤ ꯀꯩꯁꯨ ꯌꯥꯝ ꯐꯪꯉꯔꯣꯏ ꯑꯩꯅ ꯍꯥꯏꯖꯩꯗꯤ ꯉꯁꯥꯏꯒꯤ ꯃꯤ ꯑꯃ ꯍꯥꯞꯄꯒꯤ ꯀꯩꯅꯣꯗꯣ $10 ꯄꯤꯕꯗꯣ ꯑꯗꯨ $20 ꯐꯪꯉꯔꯣꯏꯕ ꯑꯗꯨ $20 ꯌꯥꯎꯔꯒꯗꯤ ꯑꯣꯡꯂꯤ 1%가 ꯐꯪꯒꯅꯦꯕ 1% ꯍꯥꯏꯁꯦ ꯑꯩ $20 into 1% ꯀꯌꯥ ꯇꯥꯒꯦ ꯑꯝꯇ ꯌꯦꯡꯒꯦꯀꯣ into 90 ꯂꯨꯄꯥ 19가 ꯐꯪꯒꯅꯤ ꯑꯗꯨꯕꯨ ꯁꯤꯗ ꯑꯩꯈꯣꯏꯅ ꯂꯨꯄꯥ 5,000ꯈꯛ ꯌꯥꯎꯍꯟ ꯇꯥꯔꯒꯗꯤ ꯂꯨꯄꯥ ꯀꯩꯅꯣ ꯐꯪꯅꯦꯕ 900 ꯃꯨꯛ ꯐꯪꯅꯦꯕ 920 ꯁꯥꯔ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯐꯥꯔꯁ ꯂꯦꯚꯦꯜꯗ ꯍꯥꯞꯄꯗꯨꯁꯨ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯁꯦꯀꯦꯟ ꯂꯦꯚꯦꯜꯗ ꯌꯥꯎꯕꯗꯨꯁꯨ ꯑꯣꯏꯗꯣꯏꯔꯥ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯩꯅꯣ ꯇꯧꯗꯣꯏꯅꯣ ꯏꯁꯥꯅ ꯗꯥꯏꯔꯦꯛ ꯍꯥꯞꯄꯗꯣ ꯗꯥꯏꯔꯦꯛ ꯍꯥꯞꯄꯗꯣ ꯐ꯭ꯔꯟ ꯀꯩꯅꯣꯗ ꯍꯥꯞꯄꯗꯣ ꯐ꯭ꯔꯟ ꯀꯩꯅꯣꯗ A ꯀꯧꯕ ꯅꯨꯄꯥ ꯑꯃꯁꯤꯗ ꯌꯥꯎꯔꯦ ꯑꯦꯁꯤꯅ ꯁꯤꯁꯤꯗ ꯃꯥꯅ ꯃꯤ 10ꯁꯦ ꯗꯥꯏꯔꯦꯛ ꯍꯥꯞꯀꯗꯕ ꯃꯉꯣꯟꯗ ꯃꯤ 10ꯁꯦ ꯗꯥꯏꯔꯦꯛ ꯍꯥꯞꯄ ꯉꯝ ꯇꯥꯔꯒꯗꯤ ꯃꯥ ꯁꯤꯒꯤꯗ ꯑꯣꯐꯔꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯏ ꯑꯗꯨꯅꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯝꯄꯅꯤꯒꯤ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ AIꯁꯤꯗ ꯑꯩꯈꯣꯏ ꯌꯥꯎꯔꯤꯕ ꯑꯩꯈꯣই ꯃꯤꯑꯣꯏꯁꯤꯡꯅ ꯑꯍꯥꯟꯕꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠ 5ꯅꯤ ꯍꯞꯇꯥ ꯑꯃꯗꯤ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯡ ꯄꯩꯁꯥ ꯈꯤꯇꯪ ꯆꯥꯎꯅ ꯊꯝꯈꯤꯕ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦ ꯂꯨꯄꯥ 50,000 ꯊꯝꯈꯤꯕ 90 ꯊꯝꯈꯤꯕ ꯌꯥꯝꯅ ꯂꯩꯖꯗꯅ ꯃꯤꯗꯒꯤ ꯄꯨꯔꯒ ꯂꯨꯄꯥ 10,000 ꯈꯛꯇ ꯑꯣꯏꯔꯁꯨ ꯊꯝꯈꯤꯕ ꯀꯥꯡꯕꯨꯗꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠ 5ꯅꯤꯒꯨꯝꯕ ꯍꯞꯇꯥ ꯑꯃꯒꯤ ꯆꯥꯡꯗꯤ ꯇꯨꯝꯕ ꯆꯥꯕ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯊꯥ ꯑꯃ ꯐꯥꯖꯤꯜꯂꯛꯑꯕ ꯊꯥ 2 ꯁꯨꯔꯛꯄ ꯀꯥꯡꯕꯨꯗꯤ ꯍꯧꯖꯤꯛ ꯀꯤꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯤ ꯃꯈꯣꯏ ꯃꯁꯥꯒꯤ ꯄꯩꯁꯥꯁꯨ ꯍꯟꯖꯤꯟꯈ꯭ꯔꯦ ꯑꯗꯒꯤ ꯅꯣꯡꯃꯒꯤ ꯃꯥꯒꯤ ꯄꯩꯁꯥꯁꯤ ꯂꯨꯄꯥ 10,000 ꯈꯛꯇꯒꯤ ꯌꯥꯎꯈꯤꯕ ꯃꯤꯗꯣ ꯃꯥꯒꯤ ꯄꯩꯁꯥꯁꯨ ꯍꯟꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗ ꯂꯨꯄꯥ 50,000 ꯌꯥꯎꯕ ꯃꯤ ꯌꯥꯎꯔꯤ ꯂꯨꯄꯥ 1,00,000 ꯌꯥꯎꯕ ꯃꯤ ꯌꯥꯎꯔꯤ 1 lakh ꯁꯨꯃꯥꯏꯅ ꯄꯩꯁꯥꯁꯤ ꯃꯌꯥꯝ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣই ꯃꯁꯛ ꯀꯤꯔꯛꯇ꯭ꯔꯦꯕ ꯑꯗꯨꯅ AIꯁꯤ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏꯅ ꯄꯪꯀꯤꯗ ꯀꯤꯅꯔꯝꯃꯤ
aduna ahamdadi akoina pangki da kine wane du kushilaaga disi am nungaiba adugumba isada akibam te yaudaba paisa je ai adum phangani na khanba adugumba company ni ma'am aduna ngasi anouba yorokpa mijingda akoina se stage da ju leire ko world gi select Elon Musk world gi number 1 ni paisa paiba number 1 chida koina mayam na mobile da adi computer da sida graphic card yam maru oiba AI haba program je run to no hotna wada yamna maru oiba koi electronic parts hareba company moy ani se world gi hoji hoji mayam ne yam sonari mi atani ko any company amagi natraga world gi any development am lakpa matamda moy ani ne am chaw thodang lori ba hoji hoji world aduda anobu yoriba kogi je nausingda sida lere point hoji wari sajari ba company si AI earn koi earn ji magi legal foundation ji US is the America da register to ba adugumba company ni adongi maruba pangjing koi di kano da ju hojikti loina America is no idea am lapami adu hojikti aigi ta da do mama do adagi inam do America da thabak to ye loi America da pau phau na ya tani ko adongi khangnaba adugumba milaidaraga di America gi kogi Colorado haiba mafam duda leiba adugumba company ni adongi maru pangjing dona kitang free oidarak di chatlaga koi office to yengobu yani ko chatlaga office to yengobu yani photo kapu yani adu ergadi koi de thajabi hela aduga koi company gi registration ID na stage da lere sigi details mo de piraga mo ne halaga company gi address da mo chatlaga photo rong do ka phal azu yai ko 17078227 je koi company gi registration ID ni aduga kanagumba misingna koigi website tagi hojik matamdadi internet tigi loine tv yai ko thijage hairagasu thige adugi website piu haidaragasu www.coloradosos.gov.b certificate search criteria.do haidar asisda sangaga adumna adungi mobile da natraga laptop da computer da search to mutamda koi company details ji thora ne adu kwai phabadi koi sda leiriba yaubiriba marum pangjingi relative sing America da soide leiramgani adum moiga pau phongnaraga company gi office da salaga photo amta nambira u amata tawsigi office si leise AI earn haije AI earn ha si office mamangda moina salaga photo ka phalakpa potpa lum yare adu regadi adubu koina khangjin gadaba amasu lei kari khangadabno haiba matamda koina any kainoma mission ama tabo matamda any company ma launch tabo matamda linghalakpa matamda company sigi magi target ama leine company gi target natraga magi aim and objective am leine company si akhoi su yauri ba member akhoi su target am leine kanagumba mi pasale jada mi mana mana $50 puthoe $50 haidil palsi manga putho yaure lorse mazu tha taruk na targa taretta kanagumba mi sing pesa to loktho ai tha taruk suna ba tare suna ba khake ai tha taruk tha tare nipan su bada 2 crore yawe 2 crore yawna ba khake na khak kamu su yaure pesa phana jile su lo thok to lu pa mo lo thok to sumaina tawraga shai thagi loin target le kanagumba somda lupa lising
lupa la ama thangi ba kamusu ai la ama je thame adu ai tha taruk tatraga tha taret ai paisa to lokhu ai si je karur manga oirakpra tara oirakpra yenge ngai rig leba mi su yawi se koi isa isa ki tonga tonga ma target ngata ni ba koi pisak pikraba lupa lising manga puthokpa la puthokpa ai koi su target ama thamin the company gi di mo ju target lebam to yeb company gi su mo koi su koi sa manai mo koi su invest ne tawris koi na lupa lising manga tara lakh ta taw matamda mo su moi de invest tawba mi mem lay moi de invest tawraga mogi committee semaga moju mi de crore sawnga ama natra crore lising ama 1000 crore mi de gi moju invest tawbiriba mayam de gi moju invest tawraga chawrba company blingine company ma hack link pa matamda paisa yam sange sigi suk chawrba company manungda computer de kai de gi mayam yawreba mayam je ahan bada moju so investment am sange moju partner ne tor maina moju atopa mi de gi crore sawnga ama lising ama puraga moju tawjaribni admaina akhoi gi su akhoi su invest ni torise sumaina akhoi mayam de gi phangpa paisa moina mingon de loksilo paisa mayam ji moina trade ta musanaba ai sinarga trade to trade chisu trade toriba ai jisu moju khoi company su lairi ni ko mingon de gi ai ji ta yabna te ai ji amatang atang ma ai lei sungsoi soi da ba kwai de gi phabi ai kwai de gi atang mani khoi company ni sinari ji si sizinaraga nongmagi khoi company da nongmagi profit adum laamgani nongmagi crore 10 lakh pa 10 lakh pa crore 80 lakh pa sise nunti gi laiba mayam se mangonda mana ngasai ahan ba invest torba mayam do madu du suma adum nunti gi natraga hafta gi thagi singamgani adigi akhoi gumba adong gumba lupa lising manga gak tara gak natraga laga thambi mayam ji nunti gi pibam thokpa return mayam do return mayam da ba nunti gi piri ne aduna akhoi company gi target si mazu hojik mayamna khangniriba aigina sugara hajaba koigi bitcoin bnb ethereum ga ina leiriba koigi pasa masagi blockchain leiba company je sumaina koi company gi su masagi blockchain leiba masagi coin leiba international gi maming chapa company mo oina ba target ne si je oina ba hotna bada hoji bawda yamdrabada sahi manga dina sahi 10 years bawdi sangane minimum 4 years bak manungda masigi kanaba effect lakane akoi hoji sahi ani henjale another 2 years ki matung dei koi company masagi blockchain leiba masagi coin leiba company workane adu idaraga di akoi kudima yamna nungaiba adu ki matik akoi hojik phangi facilities abu ke hena phangma adu gumba kanum workane nungaiba workane future da adu akoi mayam koi dum aduna company ki target si karigumba world market crash oiba ma khudung thi thok taragadi company su mangani khoju pulap pangane the company ki target ti yam sawi masagi blockchain leba masai koi leba adu company ki mission si magi su marai bu thiba lem daragadi market crash oiba adagi world war lakpa gumba any kai gumba khogi calamity ma natural calamity ma lagu matamda magi plan kudim loin fail oine khogi manipur da samna haribada kana gumba mi lupa crore manga tara thada dana
ꯆꯤꯡꯒꯤ ꯅꯛꯅꯕ ꯑꯦꯔꯤꯌꯥꯁꯤꯡꯗ ꯃꯁꯥꯒꯤ ꯃꯣꯜ ꯁꯥꯗꯅ ꯐꯦꯛꯇꯔꯤ ꯁꯥꯗꯅ ꯇꯧꯔꯨꯕ ꯀꯥꯡꯕꯨ ꯀꯝꯃꯨꯅꯦꯜ ꯏꯔꯥꯡ ꯊꯣꯛꯂꯛꯄꯗꯒꯤ ꯃꯥꯅ ꯊꯥꯗꯈꯤꯕ ꯂꯨꯄꯥ ꯂꯥꯛ 5-10 ꯄꯨꯂꯞ ꯃꯥꯡꯉꯦ ꯆꯤꯡꯒꯤ ꯂꯝꯗ ꯗꯣꯖꯔ ꯄꯨꯁꯟꯗꯅ JCB ꯄꯨꯁꯟꯗꯅ ꯆꯤꯡ ꯀꯛꯄꯒꯤ ꯊꯤꯀꯥ ꯂꯧꯔꯨꯕ ꯀꯥꯡꯕꯨ ꯀꯔꯣꯔꯗ ꯄꯨꯂꯞ ꯃꯥꯡꯕ ꯃꯤ ꯌꯥꯎꯔꯤꯕ JCBꯗꯒꯤ ꯀꯩꯗꯤ ꯄꯨꯂꯞ ꯃꯩ ꯊꯥꯈꯤꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕ ꯌꯥꯗꯦ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯑꯁꯣꯏꯕꯁꯨ ꯌꯥꯎꯋꯦꯕ ꯁꯣꯏꯕ ꯌꯥꯎꯏ ꯑꯗꯨꯃꯥꯏꯅ ꯀꯝꯄꯅꯤꯁꯨ ꯕꯥꯏ ꯆꯥꯟꯁ ꯁꯣꯏꯔꯒꯗꯤ ꯀꯝꯄꯅꯤꯅ ꯃꯥꯅ ꯃꯤꯉꯣꯟꯗꯒꯤ ꯏꯟꯚꯦꯁ ꯂꯧꯔꯨꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯃꯥꯡꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯏꯟꯚꯦꯁ ꯇꯧꯕ ꯃꯇꯝꯗ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯄꯨꯔꯒ ꯄꯩꯁꯥ ꯍꯥꯞꯄꯤꯒꯅꯨ ꯌꯥꯝꯅ ꯄꯤꯛꯄꯗ ꯑꯗꯣꯝꯅ ꯂꯨꯄꯥ 5,000 ꯈꯛ 10 ꯈꯛꯇꯒꯤ ꯍꯧꯕ ꯌꯥꯏ ꯑꯗꯣꯝꯅ ꯄꯩꯁꯥ ꯌꯥꯝꯅ ꯂꯩ ꯑꯩ ꯈꯨꯠꯇ ꯂꯥꯛ 10 ꯂꯩ 10 ꯂꯩ ꯑꯩ ꯂꯥꯛ 1 2 ꯑꯩ ꯂꯥꯏꯕꯛ ꯌꯦꯡꯒꯦ ꯂꯥꯏꯕꯛ ꯁꯤꯗꯩꯁꯤꯗ ꯇꯥꯟꯕ ꯌꯥꯕ ꯈꯔ ꯇꯥꯜꯍꯧꯒꯦ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯒ ꯑꯗꯒꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯟ ꯆꯥꯡ ꯀꯥꯏꯔꯒ ꯁꯨꯝ ꯏꯟꯚꯦꯁꯃꯦꯟ ꯀꯝꯄꯅꯤꯗ ꯌꯥꯡꯈꯩꯗꯤ ꯁꯨꯡꯇꯧ ꯇꯧꯕꯤꯗꯧ ꯑꯗꯨꯅ ꯏꯟꯚꯦꯁꯃꯦꯟꯁꯤꯗ ꯃꯅꯤꯄꯨꯔꯗ ꯑꯩꯅ ꯃꯌꯥꯝꯁꯤꯗ ꯁꯨꯝ ꯏꯟꯚꯦꯁꯃꯦꯟ ꯍꯥꯟꯅ ꯇꯧꯈꯤꯕ ꯃꯤꯁꯤꯡꯗ ꯁꯨꯝ ꯋꯥꯔꯤ ꯁꯥꯖꯕ ꯃꯇꯝꯗ ꯃꯤꯒꯤ ꯂꯥꯛ 50 ꯇꯣꯜꯂꯦ ꯃꯤꯒꯤ 1 crore ꯇꯣꯜꯂꯦ ꯑꯗꯒꯤ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯑꯝꯃꯒ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯃꯤ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯑꯦꯅꯤ ꯏꯟꯚꯦꯁꯃꯦꯟꯗ ꯑꯗꯨꯃꯥꯏꯅ ꯁꯨꯡꯇꯧ ꯇꯧꯕꯤꯒꯅꯨ ꯑꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯗꯣꯝꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯣ ꯌꯥꯎꯅꯤꯡꯗꯕꯣꯏ ꯂꯩꯕ ꯃꯤꯁꯤꯡꯗꯨꯗ ꯑꯗꯣꯝꯅ ꯑꯩ ꯄꯩꯁꯥ ꯃꯥꯡꯉꯁꯨ ꯑꯩ ꯁꯤꯡꯒꯦ ꯅꯪ ꯌꯥꯎ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯅꯣ ꯁꯤꯗꯩꯁꯤꯗ ꯐꯪꯉꯦ ꯅꯪ ꯀꯥꯟꯅꯖꯧ ꯃꯥꯡꯉꯦ ꯅꯪ ꯅꯁꯥꯒꯤ ꯗꯥꯏꯇ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯗ ꯌꯥꯎꯕꯤꯌꯨ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯊꯥ 4 ꯁꯨꯖꯜꯂꯛꯑꯦ ꯑꯁꯤꯗꯩꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯂꯨꯄꯥ 10,000 puthooga 30 puthooga 50 puthooga yaugiba kambudi hojik lakh 1-2 mayada paisa lauthoknagidana nungai leire adomgisu adom matam lakani adomna handaki hapta sida natra ngarang nahanda yaubu oiragasu adomgisu adomna hadeba amount amadi adomna adomgi team kayam semi adomna adomgi team du kamaina guide tawi kari advice pi haibigi matungina adomsu adom apam amount adom tha amda lupa 10,000 tange adom tanbi yai 10,000 tange adom tanbi yai adom tha amda 50,000 tange adom tanbi yai any amount adom taning tanbi yai adom gi haisingba adom gi team cam sauba semi haibna singba du gi matungina any amount adom taning pisa tanbi yai aduna akhoi company sina kamaina pisa phangino hai taragadi akhoi company sida adomna kudam oina yamna sambada adomna lupa 10,000 khak thangre lawrasi tha amagi hawlakpa date 1 da adomna lupa 10,000 thangre nungti company na adomna pisa khara adum pithorakane adomgi return pithorakane return says the lupa 7 oibi ai lupa 7 oibi ai nungti gi pisa khara adum pithorakane pithoy pisa je adomna ai lupa 7 ko lokhthu gai taruni ai pisa je muk chahon ge haidro mongon company dam invest tawbiba nungti mathang da chate pitho chate su invest option biba phangak paw invest option biba du sumain odu oba taragadi adom date 1 da 10,000 thangi base date 20 da lupa 10,000 oirakane 30,000 date 21 da company na hire nangna any thangiba paisa do adudogi saruk ani pine company na aduna adomna lupa 10,000 phangakpado date 21 suba matamda lupa 10,000 khakta ngai hongne company na lupa 10,000 am kakhine aduna ni koi je naw jingna paisa kai na haido paisa kai sumdul lupa 10,000 do leijare ga na harao leijaraga nongala kanda numit 10 suba matamda lupa 10,000 khakta ngai amda oh paisa ka khre upline de phone tongne aduna akhoi gi sida after every 20 days numit 10 hek subaga adomna thangbiba paisa gi saruk ani phangane
ꯁꯔꯨꯛ ꯑꯍꯨꯝ ꯐꯪꯉꯣꯏꯕ ꯑꯍꯨꯝꯗꯨꯗꯤ ꯎꯠꯂꯝꯒꯅꯤ ꯃꯥꯡꯈꯤꯅꯦꯕ ꯅꯣꯡꯉꯥꯜꯂꯛꯄꯗ ꯅꯨꯃꯤꯠ ꯀꯨꯟꯒ ꯃꯥꯊꯣꯏ ꯍꯦꯛ ꯁꯨꯔꯛꯄꯗ ꯄꯩꯁꯥ ꯀꯛꯏ ꯍꯥꯏꯅꯩꯗꯣ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯂꯥꯏꯕꯛ ꯌꯦꯡꯅꯤꯡꯕ ꯃꯤꯅ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯗꯦꯠ 1ꯗ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯊꯝꯃꯦ ꯂꯧꯔꯁꯤ ꯗꯦꯠ 1ꯗ ꯂꯥꯛ ꯑꯃ ꯊꯝꯃꯦ ꯐꯪꯉꯛꯄꯁꯨ ꯏꯟꯚꯦꯁ ꯇꯧꯁꯜꯂꯦ ꯅꯨꯡꯇꯤꯒꯤ ꯐꯪꯉꯛ ꯏꯟꯚꯦꯁ ꯇꯧꯁꯜꯂꯦ ꯗꯦꯠ ꯀꯨꯟꯒ ꯒꯦꯠ 20 ꯁꯨꯕ ꯃꯇꯝꯗ ꯅꯨꯃꯤꯠ 20 ꯁꯨꯕ ꯃꯇꯝꯗ ꯃꯥ ꯂꯨꯄꯥ ꯂꯥꯛ ꯑꯍꯨꯝ ꯐꯪꯅꯦꯕ ꯃꯥꯏ ꯑꯦꯀꯥꯎꯟꯗ ꯂꯥꯛ ꯑꯍꯨꯝ ꯎꯅꯦꯕ ꯇꯧꯕꯇꯕꯨ ꯗꯦꯠ 21 ꯍꯦꯛ ꯁꯨꯄ ꯃꯇꯝꯗ ꯃꯥꯅ ꯑꯩ ꯂꯥꯛ ꯑꯍꯨꯝ ꯁꯨꯔꯦꯅ ꯍꯔꯥꯎꯖꯕꯗꯣ ꯂꯥꯛ ꯑꯅꯤ ꯈꯛꯇꯪ ꯉꯥꯏꯔꯛꯄꯅꯦꯕ 2 lakhs ꯀꯩꯅꯣ ꯍꯥꯏꯇꯥꯔꯗꯤ ꯑꯗꯣꯝꯅ ꯊꯕꯛ ꯄꯩꯁꯥꯒꯤ ꯗꯕꯜ ꯀꯝꯄꯅꯤꯅ ꯄꯤꯅꯤ ꯁꯔꯨꯛ ꯑꯃꯗꯤ ꯀꯝꯄꯅꯤꯅ ꯀꯛꯈꯤꯅꯦꯕ ꯑꯗꯨꯅ ꯁꯣꯝꯗꯁꯨ ꯂꯨꯄꯥ 700 ꯍꯥꯞꯈꯤꯕ 700 ꯍꯥꯞꯈꯤꯕꯁꯤꯡꯗꯣ ꯃꯣꯏꯁꯨ ꯅꯨꯃꯤꯠ 10-12 ꯍꯦꯛ ꯁꯨꯔꯛꯄ ꯃꯇꯝꯗ ꯂꯨꯄꯥ ꯑꯩꯅ ꯉꯁꯤ ꯂꯨꯄꯥ 700 ꯍꯥꯞꯆꯟꯈ꯭ꯔꯦ ꯂꯨꯄꯥ 700 ꯍꯥꯞꯆꯟꯈꯤꯕꯁꯦ ꯅꯨꯃꯤꯠ 10 ꯍꯦꯛ ꯁꯨꯕ ꯃꯇꯝꯗ ꯃꯥꯒꯤꯁꯨ ꯑꯩꯈꯣꯏꯒꯤ 53 ꯂꯨꯄꯥ 1,100,000 ꯂꯩꯔꯝꯒꯅꯦꯕ ꯑꯗꯣꯝꯒꯤ ꯑꯦꯀꯥꯎꯟꯗ ꯅꯨꯃꯤꯠ 10 ꯁꯨꯔꯛꯄ ꯃꯇꯝꯗ ꯑꯗꯨꯕꯨ ꯅꯨꯃꯤꯠ 12 ꯍꯦꯛ ꯁꯨꯔꯛꯄ ꯃꯇꯝꯗ ꯂꯨꯄꯥ 700 ꯑꯃ ꯀꯠꯈꯤꯅꯤ ꯑꯗꯣꯝꯒꯤ ꯑꯦꯀꯥꯎꯟꯗ 1,100,000 ꯂꯩꯍꯧꯅꯦꯕ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯄꯩꯁꯥ ꯈꯔ ꯂꯨꯄꯥ 50 ꯃꯥꯡꯕ $50 ꯃꯥꯡꯕ $100 ꯃꯥꯡꯕ ꯃꯌꯥꯝ ꯎꯔꯤꯁꯦ ꯇꯧꯕꯇꯕꯨ ꯑꯗꯣꯝꯒꯤ ꯄꯩꯁꯥꯁꯦ ꯅꯨꯃꯤꯠ 12 ꯁꯨꯔꯛꯄ ꯃꯇꯝꯗ ꯗꯕꯜ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨ ꯀꯥꯎꯕꯤꯗ꯭ꯔ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯗꯣꯝꯅꯁꯨ ꯌꯦꯡꯕꯤꯒꯗꯕꯅꯤ ꯐꯅ ꯀꯛꯆꯈ꯭ꯔꯒꯁꯨ ꯑꯗꯣꯝꯅ ꯄꯩꯁꯥ ꯀꯌꯥꯗꯒꯤ ꯍꯧꯈꯤ ꯑꯩ ꯃꯃꯥꯡꯗ ꯑꯩ $50 ꯍꯧꯈꯤꯕꯅꯤ ꯅꯨꯃꯤꯠ 12 ꯁꯨꯔꯛꯄ ꯃꯇꯝꯗ ꯑꯩꯁꯤ 110 ꯂꯩꯔꯝꯃꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯒꯤ ꯄꯩꯁꯥꯗꯒꯤ ꯗꯕꯜ ꯌꯧꯔꯤ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯔ ꯂꯩꯊꯣꯛꯄꯤꯌꯣꯕ ꯑꯩ ꯉꯔꯥꯡꯗꯤ 200 ꯃꯨꯛꯈꯩ ꯂꯩꯔꯝꯕꯅꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯀꯥꯏꯅ 200ꯗꯒꯤ 100 ꯑꯗꯨꯝ ꯍꯥꯏꯊꯈ꯭ꯔꯦꯅ ꯑꯗ ꯀꯛꯈ꯭ꯔꯦꯅ ꯁꯥꯔ ꯀꯩꯝꯇ ꯍꯪꯖꯒꯦꯅꯦ ꯁꯥꯔ ꯍꯪꯕꯤꯌꯣ ꯉꯁꯥꯏꯒꯤꯅꯦ ꯁꯦ ꯁꯄꯣꯁ 1ꯗꯒꯤ ꯏꯟꯚꯦꯁ ꯇꯧꯈꯤꯕ ꯑꯦꯃꯥꯎꯟꯗꯣ ꯑꯗꯨꯕꯨꯗꯤ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯋꯥꯔꯀꯤꯡ ꯀꯩꯅꯣꯁꯦ 2019 ꯑꯗꯨ ꯑꯣꯏꯅ ꯂꯥꯛꯑꯅꯤꯀꯣ ꯂꯥꯁꯇ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯑꯒ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕ ꯄꯩꯁꯥꯁꯦ ꯁꯦ ꯁꯄꯣꯁ 15 daysꯗ ꯑꯩꯅ $15 ꯑꯃꯨꯛ ꯍꯥꯞꯆꯜꯂꯦꯅ ꯈꯜꯂꯁꯤꯅꯤꯀꯣ 15 ꯁꯨꯕ ꯀꯩꯅꯣ ꯗꯦꯁꯤꯗꯩꯗ ꯑꯗ ꯉꯁꯥꯏ 15 ꯁꯨꯕ ꯗꯦꯗ ꯍꯥꯞꯄꯤꯕ $15ꯗꯣ ꯑꯗꯨꯒꯤꯗꯤ 20 daysꯒꯤ ꯀꯥꯎꯟ ꯇꯧꯔꯣꯏꯗꯕ꯭ꯔꯥ ꯃꯥꯁꯦ ꯇꯧꯗꯣꯏꯅꯤ ꯑꯗꯨꯒꯤ ꯁꯨꯝ ꯇꯧꯔꯛꯀꯗꯣꯏꯅꯤ ꯃꯥꯒꯤꯁꯨ ꯇꯣꯉꯥꯟꯕ ꯑꯃꯨꯛ ꯁꯦꯝꯃꯛꯀꯅꯤꯌꯦ ꯃꯥꯒꯤꯁꯨ 20 days ꯍꯦꯛ ꯁꯨꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯅꯨꯃꯤꯠ 23 ꯁꯨꯔꯛꯄꯗꯣ ꯅꯨꯃꯤꯠ 35 ꯁꯨꯕ ꯃꯇꯝꯗ ꯑꯩꯅ ꯁꯣꯝꯗ 500 ꯈꯛ ꯊꯝꯈ꯭ꯔꯦ ꯂꯧꯔꯁꯦ ꯗꯦꯠ 15ꯗ ꯅꯠꯇ꯭ꯔꯥ ꯉꯁꯥꯏꯒꯤ ꯗꯦꯠ 1ꯗꯨꯅ 1ꯒꯤ ꯑꯣꯏꯖꯈ꯭ꯔꯦ ꯗꯦꯠ 15ꯁꯤꯗ ꯑꯩꯅ ꯂꯨꯄꯥ 500 ꯑꯃ ꯍꯥꯞꯆꯟꯈ꯭ꯔꯦ ꯂꯨꯄꯥ 500ꯁꯦ ꯃꯥꯒꯤꯁꯨ ꯗꯦꯠ 4 ꯁꯨꯔꯛꯄ ꯃꯇꯝꯗ ꯃꯥꯏꯁꯨ 20 days ꯁꯨꯗꯣꯏꯅꯦꯕ ꯗꯦꯠ 4ꯗ 20 days ꯃꯊꯪ ꯊꯥꯒꯤ ꯗꯦꯠ 4ꯗ 20 days ꯁꯨꯔꯦ ꯑꯗꯨꯗꯗꯤ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤ 500ꯁꯦ 1,500 ꯎꯠꯂꯝꯒꯅꯦꯕ ꯋꯥꯂꯦꯠꯇ ꯑꯗꯨꯕꯨ ꯅꯦꯛꯁ ꯗꯦꯠ 5 ꯍꯥꯏꯗꯤ 21 days ꯍꯦꯛ ꯁꯨꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ 1,500 ꯂꯩꯔꯝꯕꯗꯣ ꯇꯣꯇꯦꯜ ꯑꯦꯃꯥꯎꯟꯗꯒꯤ 500 ꯑꯃ ꯈꯥꯏꯗꯣꯛꯈ꯭ꯔꯅꯦꯕ ꯑꯣꯜꯃꯣꯁ ꯀꯟꯇꯤꯅ꯭ꯌꯨꯇꯤ ꯄ꯭ꯔꯣꯁꯦꯁꯇ ꯑꯗꯨꯝ ꯊꯝꯕꯩ ꯋꯥꯅꯦꯕ ꯃꯥ ꯑꯣꯜꯋꯦꯁ ꯀꯟꯇꯤꯅ꯭ꯌꯨ ꯑꯩꯅ ꯂꯨꯄꯥ ꯑꯃ ꯊꯝꯃꯁꯨ ꯂꯨꯄꯥꯗꯣ ꯂꯨꯄꯥ 3 ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯨꯄꯥ 2 ꯈꯛꯇꯪ ꯉꯥꯏꯍꯧꯅꯦꯕ ꯀꯩꯅꯣ ꯑꯩꯅ ꯂꯨꯄꯥ ꯑꯃ ꯊꯝꯈꯤꯕꯗꯣ ꯑꯩ ꯂꯨꯄꯥ ꯑꯃꯗ ꯊꯝꯈꯤꯕꯗꯣ ꯂꯨꯄꯥ 2ꯗꯤ ꯑꯣꯏꯔꯝꯃꯦꯕ ꯑꯩꯅ ꯂꯣꯏꯅ ꯂꯨꯄꯥ ꯂꯧꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯒꯗꯤ ꯀꯟꯇꯤꯅ꯭ꯌꯨꯇꯤ ꯄ꯭ꯔꯣꯁꯦꯁꯇ ꯃꯥ ꯋꯥꯛ ꯇꯧ ꯂꯩꯌꯦꯕ ꯅꯠꯇ꯭ꯔꯥ ꯋꯥꯛ ꯇꯧ ꯂꯩꯅꯤ ꯑꯗꯨꯝ ꯂꯣꯏ ꯋꯥꯛ ꯇꯧꯅꯤ ꯂꯨꯄꯥ ꯑꯃꯗ ꯊꯝꯃꯁꯨ ꯃꯈꯥꯏ ꯊꯝꯃꯁꯨ ꯂꯨꯄꯥ 100 ꯊꯝꯃꯁꯨ ꯂꯣꯏꯅ ꯗꯕꯜ ꯍꯦꯟꯒꯠꯂꯛꯀꯅꯦꯕ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯗꯕꯜ ꯍꯦꯟꯒꯠꯂꯛꯄꯗꯨꯅ ꯑꯩꯅ ꯁꯣꯝꯗ ꯂꯨꯄꯥ 5,000 ꯊꯝꯈ꯭ꯔꯦ 21 days ꯍꯦꯛ ꯁꯨꯔꯛꯄ ꯃꯇꯝꯗ ꯂꯨꯄꯥ 10,000 ꯌꯧꯔꯛꯑꯅꯤ ꯑꯩꯅ ꯑꯃꯨꯛ ꯂꯨꯄꯥ 10,000ꯁꯦ ꯑꯃꯨꯛꯀꯁꯨ ꯑꯃꯨꯛ 20 days ꯑꯃꯒ ꯑꯃꯨꯛ ꯊꯝꯃꯅꯤ 20 days ꯑꯃꯨꯛ ꯊꯝꯕ ꯃꯇꯝꯗ ꯂꯨꯄꯥ 10,000 ꯌꯧꯔꯛꯑꯅꯤ 10ꯁꯦ ꯑꯃꯨꯛꯀꯁꯨ 20 days ꯊꯝꯕ ꯃꯇꯝꯗ 40,000 ꯌꯧꯔꯛꯑꯅꯤ
40,000 से अमुक 20 days थंब मतमदा 80,000 यौरानी 80,000 से अमुक 20 days थंब मतमदा लामगा लिसिंग 30 लामगा लिसिंग 30 यौरानी सुमाइना सुम खजी तौर चपसिना अखोइना 120 days हाइदारे था तरुक था तरेट था निपान थंब मतमदा चाहे लिसिंग मंगा देगी लिसिंग 10 ओरकपा लिसिंग 10 देगी लिसिंग 20 ओरकपा दुमाइना आई कुइरागदी आई स्वाइसदा लाख 10 यौरानी लाख 10 से डबल दी क्या लाख 10 की डबल दी क्या लाख 90 सिदनी अचौब म्यूजिक लाइसे लाख 90 की म्यूजिक दी क्या लाख मरफू की दी क्या करोड़ अनी की मैया मैं डबल चले पैसा लुपा थमसु डबल लाख थमसु डबल करोड़ थमसु डबल ने एआई से अदुना लुपा लिसिंग मंगा खतंग ओइरगसु अखोइना था तरुक तरे निपान थंब मतमदा करोड़ अनी ओरकनबगी लंबी लेब अदुना अखोइना मरुप अमा यावबदा सही अनी अहुम ngaइबा मैम यावरिको सही अहुम चटपा मरी चटपा यावरि अदु कोइ सिदा अदोमना था तरे निपान खतंग मी याहलजु याहनद्रजु अदोमगी अकाउंट दो अमुक विड्रॉ तौबा अमुक डिपॉजिट तौबा अमुक विड्रॉ तौबा अमुक डिपॉजिट तौबा सिदा सुम सानबीबदको नोमगी मिनिट अमम काइथोगा अदोम करोड़पति ओइनबगी अपॉर्चुनिटी अम लय अदोमना हुजिक लुपा लिसिंग 10 ख थंगेबा 20 थंगेबदुदा नोमगी $20 लाखपा नोमगी $40 लाखपा मी मैम यावरिको $20 हाइजी इंडियन रुपीस दा नोमगी लुपा लिसिंग अनी की मैन $40 हाइजी लुपा लिसिंग मरी की मैन अदुबो अदोमगी अकाउंट दा 1 करोड़ का यावरगा क्या लाखदा पाबियो अदोंगी वॉलेट अदोंगी ट्रेड पावर दो 1 करोड़ ओइरे हाइदारगदी अदोमना नोमगी लाखदबो पैसाजी लाख 5-10 लाने लाख 5 लाख 10 से अदोंगी नोमगी रिटर्न ओइना लाखने अदोमना नुंतिगी लौथोकदबो नते ngasi di angang singi kanom leiga dore ko kadre hayda nong lupa lakh 5 se ta di ngasi di lakh 5 lauthoga achin bodo sinabi yane tha amada nong model lupa lakh 5 laaga di adomna nimit 5 ni gaktang adomna withdraw toba matamda 25 lakhs tha amada 25 lakhs ka phangdar gadi yam live yam nuai bungam oine badom adagi kanagumba miyoisingna अखोगी डॉलर सी कनादे योंदुइनो लेबी नबा मी लेबरा कमाइन तो गेज लेबी नबा मी इंत लेत्रगसु अदोमगी इनकम दुना नोंगमगी 1 लाख लाख ना होना बियो याम लाख ना होना बियो अजि सरकारना टैक्स थीरगा अदोमगी पैसा से अदोमगी बैंक अकाउंट सांग नाइन अदोम जगन बियाय सरकारना लौरिबा टैक्स से हौजी को ओइना 30% लेयो 30% क्रिप्टो की से क्रिप्टो की से कोइना पोचे लेबदा जीएसटी के थी दबाइना सरकार जसि लेजे 30% है आइदि क्रिप्टो दि पैसा से हम लाइन तालेना होय अदुना टैक्स एम सा होले सरकारना अदुना कमाइना तौगे हाइबा मतमदा अदोमना था अमदा लुपा लाख अनी की क्रिप्टो दगी फंगदारगदी अदोमना इनकम थीरगा आइने क्रिप्टो की थबक से तौजरगसु आई इनकम टैक्स थी के खोट के हाइदारगदी आइने था अमदा लुपा लाख अमा लाखपजे लुपा लिसिंग 100 अमना आइगी लुपा लिसिंग 30 अमना आइने टैक्स ओइना थीदोखेबा अदुम याय लुपा लिसिंग 30 अमा टैक्स थीदोखरेना अदुबो तसेंगमदी क्रिप्टो की इंडिया दा ऑक्युपाई तौदनबा इदी कैनोमा ngang बाइन तौगिबनेबा सिगी लुपा लिसिंग 30 आइने टैक्स थीबजे अखोइगी सीजे अखोइना चाही मा फारकपा अखोइ मार्च थादा इनकम टैक्स फाइलिंग आइना कोइ तौनेदनको अखोइगी गवर्नमेंट की थबक सरकारी थबक तौमी जिंजु इनकम टैक्स थीरिनेबा मोइसु इनकम टैक्स फाइलिंग आइना अमुक तौरगा
ꯃꯣꯏꯒꯤ ꯊꯞꯄꯤꯈꯤꯕ ꯄꯩꯁꯥꯁꯦ ꯑꯃꯨꯛ ꯃꯈꯣꯏꯗ ꯑꯃꯨꯛ ꯔꯤꯇꯔꯟ ꯂꯥꯛꯍꯜꯂꯦꯕ ꯍꯥꯏꯗꯤ ꯑꯩꯅ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯊꯤꯈꯤꯕ ꯑꯣꯏꯔꯒꯁꯨ ꯂꯥꯈ ꯑꯃꯗꯣ ꯑꯃꯨꯛ ꯑꯩ ꯑꯦꯀꯥꯎꯟꯗ ꯆꯪꯍꯜꯂꯛꯄ ꯌꯥꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯁꯨ ꯁꯣꯝ ꯑꯩꯈꯣꯏ ꯑꯗꯣꯝꯅ ꯏꯟꯀꯝ ꯇꯦꯛꯁꯀꯤ ꯀ꯭ꯔꯤꯞꯇꯣꯗ ꯗꯣꯂꯔꯗ ꯐꯪꯉꯤ ꯄꯩꯁꯥꯁꯦ ꯑꯗꯣꯝꯅ ꯂꯨꯄꯥ ꯂꯤꯁꯤꯡ ꯀꯨꯟꯊ꯭ꯔꯥ ꯊꯥꯒꯤ ꯊꯤꯈꯤꯕꯁꯦ ꯁꯨꯃꯥꯏꯅ ꯂꯨꯄꯥ ꯂꯥꯈ 3 ꯊꯤꯈꯤꯕ 4 ꯊꯤꯈꯤꯕꯗꯣ ꯑꯃꯨꯛ ꯏꯟꯀꯝ ꯐꯥꯏꯂꯤꯡ ꯇꯧꯔꯒ ꯑꯗꯣꯝꯒꯤ ꯑꯦꯀꯥꯎꯟꯗ ꯑꯃꯨꯛ ꯆꯪꯍꯜꯂꯛꯄ ꯌꯥꯏꯑꯕ ꯄꯩꯁꯥꯁꯦ ꯃꯥꯡꯈꯤꯕ ꯅꯠꯇꯦꯕ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯁꯔꯀꯥꯔꯗ ꯁꯨꯝ ꯊꯝꯕꯩ ꯋꯥꯗꯅꯦꯕ ꯑꯗꯣꯝꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯉꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯗꯣꯝꯅ ꯀꯔꯣꯔ 10 ꯇꯥꯟꯒꯦꯔꯥ ꯀꯔꯣꯔ 10 ꯇꯥꯟꯒꯦꯔꯥ ꯑꯗꯣꯝꯅ ꯏꯟꯀꯝ ꯇꯦꯛꯁꯄꯨ ꯊꯤꯔꯗꯤ ꯑꯗꯣꯝꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯃꯌꯥꯝ ꯌꯥꯎꯍꯟꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯍꯣꯏ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯂꯤꯡ ꯇꯠꯄꯤꯗꯕ ꯁꯤꯗꯤꯅꯤ ꯑꯩꯈꯣꯏꯅ ꯊꯤꯗꯣꯏꯁꯦ ꯃꯥ ꯂꯤꯡ ꯇꯠꯄꯤꯗꯕ ꯑꯗꯨꯅꯤ ꯂꯤꯡ ꯂꯤꯡ ꯇꯠꯄ ꯇꯠꯄꯤꯗꯕ ꯑꯃꯁꯨꯡ ꯁꯤꯅꯦꯕ ꯇꯠꯇꯕꯁꯤ ꯀꯝꯄꯅꯤꯒꯤꯗꯤ ꯃꯥꯒꯤꯁꯨ ꯇꯠꯄ ꯄꯥꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯁꯨ ꯇꯠꯄ ꯄꯥꯝꯕ ꯅꯠꯇꯦ ꯏꯚꯟ ꯑꯗꯨꯅꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯛ ꯂꯩꯔꯤꯕ ꯂꯝꯖꯤꯡꯕ ꯂꯩꯔꯤꯕ ꯁꯂꯥꯏ ꯂꯩꯔꯤꯕ ꯕꯤꯔꯥ ꯂꯩ ꯃꯣꯏꯁꯨ ꯇꯠꯄ ꯄꯥꯝꯄꯣꯠꯇꯦꯕ ꯃꯣꯏꯁꯨ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯁꯦꯕꯥ ꯇꯧꯔꯒ ꯇꯧꯔꯤꯕ ꯄꯥꯝꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯥꯔꯀꯦꯠ ꯁꯤꯆꯨꯋꯦꯁꯟ ꯀꯟꯗꯤꯁꯟ ꯃꯌꯥꯝꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯏꯁꯦ ꯐꯦꯜ ꯑꯣꯏꯈꯤꯕꯅꯤ ꯃꯣꯏ ꯇꯠꯄ ꯃꯇꯝꯗ ꯃꯣꯏ ꯌꯥꯝ ꯋꯥꯔꯤꯕꯅꯤ ꯄ꯭ꯔꯖꯥꯁꯨ ꯋꯥꯏ ꯃꯣꯏꯁꯨ ꯋꯥꯏ ꯄꯨꯂꯞ ꯋꯥꯏ ꯑꯗꯨꯅ ꯑꯦꯅꯤ ꯑꯩꯅ ꯁꯥꯔ ꯀꯩꯅꯣꯅꯦ ꯃꯅꯤꯄꯨꯔꯒꯤ ꯃꯈꯣꯏꯒꯤꯁꯦ ꯑꯦꯞ ꯑꯃ ꯇꯣꯉꯥꯟꯅ ꯀꯩꯅꯣ ꯇꯧꯕꯒꯤ ꯃꯑꯣꯡꯗꯤ ꯂꯩꯇꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯑꯦꯞ ꯂꯩꯇꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯑꯩ ꯍꯥꯏꯖꯕꯗꯣ ꯀ꯭ꯂꯥꯎꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯀ꯭ꯂꯥꯎꯗ ꯕꯦꯖ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯞ ꯁꯥꯔꯤꯕ ꯑꯃ ꯇꯧꯔꯤꯕꯁꯤꯡꯁꯦ ꯁꯤꯒꯤ ꯃꯍꯨꯠꯇ ꯀ꯭ꯂꯥꯎꯗꯇ ꯂꯣꯏ ꯂꯥꯛꯑꯦꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯅꯧ ꯑꯅꯧꯕ ꯂꯥꯛꯄ ꯀꯝꯄꯅꯤꯁꯤꯡꯁꯦ ꯀ꯭ꯂꯥꯎꯗ ꯕꯦꯖ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯦꯂꯤꯒ꯭ꯔꯥꯝꯗ ꯑꯩꯈꯣꯏꯅ ꯇꯧꯅ ꯌꯥꯝ ꯁꯝꯕ ꯃꯑꯣꯡꯗ ꯂꯣꯏ ꯇꯧꯅꯔꯦꯕ ꯌꯥꯝ ꯂꯥꯏꯕ ꯃꯑꯣꯡꯗ ꯑꯗꯨꯅ ꯀ꯭ꯂꯥꯎꯗꯇ ꯇꯧꯇꯥꯔꯒꯗꯤ ꯄꯩꯁꯥ ꯆꯪꯗꯦ ꯌꯥꯝꯅ ꯑꯔꯥꯏꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯇꯧꯅꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯀ꯭ꯂꯥꯎꯗ ꯕꯦꯖꯅꯤ ꯑꯦꯞ ꯅꯠꯇꯦ ꯋꯦꯕꯁꯥꯏꯠꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯇꯦꯂꯤꯒ꯭ꯔꯥꯝꯗ ꯑꯣꯏꯅ ꯇꯧꯕꯅꯦ ꯑꯗꯨꯃ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀ꯭ꯔꯤꯞꯇꯣꯒꯤꯗ ꯇꯦꯛꯁꯁꯤ ꯑꯗꯣꯝꯅ ꯗꯣꯂꯔ ꯑꯣꯏꯅ ꯀ꯭ꯔꯤꯞꯇꯣꯒꯤꯗ ꯗꯣꯂꯔ ꯑꯣꯏꯅꯅꯦ ꯑꯗꯣꯝꯅ ꯗꯣꯂꯔꯁꯤ ꯂꯩꯅꯤꯡꯕ ꯗꯣꯂꯔ ꯂꯩꯁꯤꯅꯣꯕ ꯗꯣꯂꯔꯁꯤ ꯑꯗꯣꯝꯅ ꯗꯣꯂꯔꯗ ꯀꯔꯣꯔ 1 ꯂꯩꯒꯦꯔꯥ 2 ꯂꯩꯒꯦꯔꯥ 5 ꯂꯩꯒꯦꯔꯥ 10 ꯂꯩꯒꯦꯔꯥ ꯑꯗꯣꯝꯒꯤ ꯋꯥꯂꯦꯠꯇ ꯇ꯭ꯔꯁ ꯋꯥꯂꯦꯠꯇ ꯁꯦꯞ ꯄꯥꯜꯗ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜꯗ ꯌꯥꯎꯕꯗꯣ ꯑꯗꯨꯗ ꯇꯦꯛꯁ ꯑꯝꯇ ꯂꯧꯗꯦꯕ ꯑꯗꯨꯗꯗꯤ ꯅꯣ ꯇꯦꯛꯁꯅꯦꯕ ꯑꯣꯟꯂꯤ ꯑꯩꯅ ꯑꯗꯣꯝꯅ ꯃꯗꯨ ꯉꯁꯥꯏꯒꯤ ꯏꯟꯗꯤꯌꯥꯟ ꯃꯅꯤꯗ ꯀꯟꯚꯔꯠ ꯇꯧꯕ ꯃꯇꯝꯗꯅꯦꯕ ꯂꯧꯒꯗꯧꯕ ꯃꯗꯨꯗꯒꯤ ꯑꯗꯣꯝꯅ ꯂꯥꯈ 1 2 ꯔꯨꯄꯤꯁ ꯑꯣꯏꯅ ꯑꯣꯟꯊꯣꯛꯑꯒ ꯑꯗꯣꯝꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯗ ꯆꯪꯍꯟꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯇꯦꯛꯁꯇꯣ ꯊꯤꯅꯦꯕ ꯆꯨꯝꯃꯕꯣ ꯑꯣꯖꯥ ꯑꯗꯨꯅ ꯗꯣꯂꯔ ꯃꯌꯥꯝ ꯂꯩꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯌꯥꯝ ꯂꯩꯔꯀꯥꯟꯗ ꯑꯗꯣꯝꯅ ꯑꯩ ꯀꯥꯏꯊꯣꯛꯑꯒꯦ ꯇꯦꯛꯁ ꯊꯤꯔꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯗꯣꯝꯒꯤ ꯑꯦꯀꯥꯎꯟꯗ ꯊꯤꯔꯒ ꯑꯗꯨꯃꯥꯏꯅ ꯆꯪꯍꯜꯂꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯇꯧꯅꯩꯁꯤꯗꯤ ꯁꯨꯃꯥꯏꯅ ꯂꯥꯈꯇ ꯀꯔꯣꯔꯗ ꯇꯥꯟꯕ ꯃꯤꯁꯤꯡꯁꯤ ꯂꯩꯇꯕꯅꯤꯅ ꯌꯥꯝꯗꯕꯅꯤꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯂꯨꯄꯥ ꯂꯤꯁꯤꯡ 5 ꯈꯛ 10 ꯈꯛ ꯐꯪꯅꯕꯅꯤ나 ꯑꯩꯈꯣꯏ ꯃꯁꯦꯟ ꯗꯣꯂꯔ ꯌꯣꯟꯅꯕ ꯅꯠꯇ꯭ꯔꯒ ꯕꯥꯏꯅꯥꯟꯁꯇ ꯂꯨꯄꯥ ꯂꯤꯁꯤꯡ 10 ꯈꯛ 10 ꯈꯛ ꯂꯤꯁꯤꯡ 50 ꯈꯛ ꯇꯧꯔꯨꯕꯗꯤ ꯀꯅꯥ ꯇꯦꯛꯁ ꯊꯤꯔꯨꯅꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯂꯧꯅꯕ ꯌꯣꯟꯅꯕ ꯑꯗꯨꯝ ꯇꯧꯔꯤ ꯁꯨꯝ ꯑꯣꯏꯅ ꯁꯤꯗꯩꯁꯤꯗ ꯑꯦ ꯍꯥꯏꯕ ꯅꯨꯄꯥ ꯑꯃ ꯃꯥꯏ ꯃꯈꯨꯠꯇ ꯗꯣꯂꯔ 500 ꯂꯩꯔꯦ ꯗꯣꯂꯔ 500 ꯂꯩꯕꯁꯤ ꯁꯣꯝꯗ ꯕꯤ ꯍꯥꯏꯕ ꯅꯨꯄꯥ ꯑꯃꯅ ꯃꯥꯁꯤ ꯗꯣꯂꯔ 500 ꯈꯛꯇ ꯑꯩ ꯂꯩꯖꯒꯦ ꯑꯩ ꯑꯅꯧꯕ ꯀꯝꯄꯅꯤ ꯑꯃ ꯌꯥꯎꯖꯒꯦ ꯍꯥꯏꯔꯦꯅꯦ ꯑꯗꯨꯗꯤ ꯐꯔꯦ ꯍꯥꯏꯅ ꯕꯤ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅ ꯑꯦ ꯍꯥꯏꯕ ꯅꯨꯄꯥꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯔꯨꯄꯤꯁ 45,000 ꯃꯣꯏ ꯃꯇꯝꯗ ꯃꯣꯏ ꯑꯅꯤ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦ ꯐꯔꯦ ꯑꯗꯨ ꯅꯪ ꯂꯨꯄꯥ ꯂꯤꯁꯤꯡ 95 ꯄꯤꯔꯣ ꯍꯥꯏꯅ 95ꯁꯤ ꯃꯥꯅ ꯖꯤꯄꯦꯗ ꯀꯥꯞꯄꯅꯤ ꯈꯪꯗꯦ ꯀꯦꯁꯅꯤ ꯈꯪꯗꯦ ꯄꯤꯔꯅꯤ ꯑꯦ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅ ꯕꯤ ꯍꯥꯏꯕ ꯅꯨꯄꯥꯁꯤꯗ ꯐꯔꯦ ꯑꯩ ꯀꯥꯞꯄꯤꯔꯒꯦꯅ ꯃꯥꯅ ꯃꯥꯒꯤ ꯋꯥꯂꯦꯠꯇ ꯀꯥꯞꯄꯦ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯌꯣꯟꯕ ꯑꯦꯛꯁꯆꯦꯟꯖꯁꯦ ꯁꯤꯅꯦꯕ ꯇꯧꯅꯩꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯄꯩꯁꯥꯁꯤ ꯌꯥꯝꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯇꯧꯅꯩꯁꯦ ꯑꯗꯨꯕꯨ ꯃꯥꯔꯀꯦꯠ ꯄꯤꯛꯑꯦ ꯍꯌꯦꯡ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥꯔꯀꯦꯠ ꯄꯤꯛꯑꯦꯕ ꯍꯌꯦꯡ ꯑꯗꯣꯝꯅ ꯂꯥꯏꯕꯛ ꯐꯗꯅ ꯑꯩꯈꯣꯏꯒꯤ AI ꯆꯍꯤ 5 10ꯒ ꯆꯪꯉꯛꯇꯅ ꯑꯗꯒꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯀꯔꯣꯔꯗ ꯇꯥꯟꯅꯔꯛ ꯇꯥꯔꯒꯗꯤ ꯃꯗꯥꯏ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯅ ꯒꯚꯔꯟꯃꯦꯟꯠꯒꯤ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯇꯦꯛꯁ ꯊꯤꯔꯒ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥꯁꯤ ꯆꯪꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯗꯣꯂꯔ ꯃꯌꯥꯝ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯔꯤꯁꯦ ꯗꯣꯂꯔ ꯃꯌꯥꯝ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯨꯡꯋꯥ ꯋꯥꯕꯤꯒꯅꯨ
dollar ꯂꯩꯅꯕꯗꯣ ꯍꯥꯟꯅ ꯈꯟꯕꯤꯈꯣ ꯄꯩꯁꯥꯒꯤ ꯄꯩꯁꯥ ꯉꯥꯛꯇꯅꯤ ꯁꯤꯅꯦ ꯍꯥꯏꯖꯔꯤꯕꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅ noma ꯍꯥꯟꯅ program am da su ꯌꯥꯝꯅ ko program am da su ꯌꯥꯝꯅ ki ꯃꯤꯁꯦ ꯄꯋꯥꯗ ꯋꯥꯕ ꯌꯥꯎꯋꯦꯕ ꯗꯣꯂꯔꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ kana gumba ꯁꯣꯝꯗ khara ꯃꯁꯥ ꯗꯣꯂꯔꯗꯤ question ꯌꯥꯝꯅꯁꯨ ꯂꯩꯇꯕ question hangning masu yawbani na madugi topic amasu sana noma phajana amtang pibiyo ko sumai to sumai to yani transfer yani to oh yam live to 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 tam ngai je kana tapi ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗ ꯀꯥꯟꯅꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯗꯤ ꯃꯌꯥꯝꯁꯦ ꯁꯤꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯈꯨꯡꯒꯪꯒꯤ ꯂꯝ ꯆꯤꯡꯒꯤ ꯂꯝ ꯏꯝꯐꯥꯜ ꯁꯍꯔ ꯃꯅꯨꯡꯒꯤ ꯂꯝ ꯑꯗꯒꯤ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯊꯧꯕꯥꯜ ꯃꯐꯝ ꯀꯌꯥꯒꯤ ꯃꯤ ꯂꯣꯏ ꯌꯥꯎꯔꯤꯑꯕ ꯑꯩꯈꯣꯏ ꯃꯤꯇꯤꯡꯁꯤꯗ ꯑꯗ ꯃꯌꯥꯝꯁꯤ ꯄꯩꯁꯥꯁꯤ ꯄꯥꯏꯔꯒ ꯑꯩꯈꯣꯏ ꯈꯔꯁꯤꯅ ꯄꯩꯁꯥ ꯑꯩ ꯁꯨꯃꯥꯏꯅ ꯄꯩꯁా ꯄꯥꯏꯔꯦ ꯑꯩ ꯃꯤꯒꯤ ꯄꯩꯁꯥ ꯇꯣꯜꯂꯝꯕ ꯁꯤꯡꯗꯣꯛꯈ꯭ꯔꯦ ꯑꯩ ꯁꯨꯃꯥꯏꯅ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯒꯦ ꯇꯧꯕꯅꯤ AI ꯁꯨꯃꯥꯏꯅ ꯇꯥꯜꯂꯒ ꯐꯪꯉꯦ ꯑꯩꯈꯣꯏ ꯃꯥꯃꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯇꯥꯗꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯨꯝꯕ ꯇꯥꯏꯕꯪꯄꯥꯜ ꯁꯪꯁꯥꯔꯗꯨꯗ ꯂꯩꯕꯗꯨꯅꯤ ꯑꯩꯈꯣꯏ ꯄꯥꯝꯖꯩꯁꯦ ꯑꯗꯨꯅ ꯃꯌꯥꯝꯁꯤ ꯑꯗꯣꯝꯒꯤ ꯍꯥꯞꯄꯤꯕ ꯄꯩꯁꯥꯁꯤ ꯌꯥꯔꯤꯈꯩꯗꯤ ꯃꯥꯡꯗꯅꯕ 20 days ꯍꯦꯛ ꯁꯨꯔꯛꯄꯗ ꯑꯗꯣꯝꯒꯤ ꯄꯩꯁꯥꯁꯦ ꯈꯔ ꯂꯧꯊꯣꯛꯄꯤꯌꯨ ꯑꯩ ꯑꯗꯨꯝ ꯄꯩꯁꯥ ꯌꯥꯝ ꯂꯩꯔꯒꯕꯨꯗꯤ ꯈꯪꯗꯦꯀꯣ ꯑꯗꯣꯝꯅ ꯄꯩꯁꯥ ꯌꯥꯝꯅ ꯆꯤꯟꯕ ꯃꯤꯗꯜ ꯀ꯭ꯂꯥꯁꯀꯤ ꯄꯩꯁꯥ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯂꯧꯕ ꯏꯃꯨꯡ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯞꯄꯤꯕ ꯄꯩꯁꯥꯁꯤ ꯅꯨꯃꯤꯠ 10ꯅꯤ ꯁꯨꯕꯗ ꯑꯩꯅ ꯂꯨꯄꯥ 10,000 ꯈꯛ ꯂꯩꯇ ꯇꯧꯔ ꯌꯥꯎꯈꯤꯕꯗꯣ ꯅꯨꯃꯤꯠ 10ꯅꯤ ꯁꯨꯕꯗ ꯂꯨꯄꯥ 22,000 여ꯧꯔꯛꯀꯅꯦꯕ 22,000 여ꯧꯔꯒꯗꯤ ꯑꯗꯣꯝꯅ ꯍꯥꯞꯈꯤꯕ ꯂꯨꯄꯥ 10,000ꯗꯣ ꯂꯧꯊꯣꯛꯍꯧꯕꯤꯔꯣ ꯂꯦꯝꯍꯧꯕ ꯂꯨꯄꯥ 10,000ꯗꯨꯅ ꯑꯗꯣꯝꯅ ꯆꯍꯤ ꯑꯃ ꯊꯝꯒꯦꯔꯥ ꯊꯥ 6 ꯊꯝꯒꯦꯔꯥ 8 ꯊꯝꯒꯦꯔꯥ ꯊꯝꯕꯤꯔꯣ ꯑꯗꯨꯅ ꯀꯔꯣꯔ ꯑꯣꯏꯕ ꯉꯥꯏꯕꯤꯔꯣ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥ ꯇꯥꯟꯕꯤꯔꯣ ꯅꯠꯇ꯭ꯔꯒ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯗꯣꯝꯅ ꯑꯩꯒꯤ ꯊꯤꯑꯣꯔꯤꯗꯗꯤꯀꯣ ꯑꯩꯒꯤ ꯊꯤꯑꯣꯔꯤꯗꯗꯤ minimum 40 days kuma dam torba kainoseko adudadi sarukari ngamagadꯤ 40 days ꯌꯥꯝ ꯐꯩ ngamagadꯤ 40 days ꯐꯩ ꯑꯗꯨꯕꯨ ꯉꯝꯗꯕ ꯀꯅꯥꯒꯨꯝꯕ ꯂꯩꯖꯗꯕ ꯀꯥꯡꯕꯨꯗꯤ ꯑꯗꯨꯝ ꯌꯥꯏ ꯉꯝꯖꯔꯒꯗꯤ 6 month ꯐꯥꯎ ꯑꯗꯨꯝ ꯊꯝꯃꯣ ꯍꯥꯏꯔꯤꯅꯤ ꯊꯥ 6 ꯐꯥꯎꯇꯪ ꯊꯝꯇꯥꯔꯒꯗꯤ ꯑꯗꯨꯝ ngасꯥꯏꯒꯤ sarna ngасꯥꯏ ahanba 10,000 deposit tong matam 10,000 je numit khuding loktuk matamda aina kadorisi only 2,000 khatane abko mane aduna ngасꯥꯏꯒꯤ aina thamgadoi invest tawgadoi amount su chawba ngaibu na ko ngamagadi 40 days aigi idea ni ko 40 days is right time ne na ikhalle ko aigi kano aigi invest tawba principal su lokto huwa ko aigi invest na dum invest to thoki bagi theory se domda yam brain kanje ya ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯨ ꯑꯩꯅ ꯁꯨꯝ ꯇꯧꯕꯁꯤꯗ ꯃꯥꯁꯨ ꯂꯨꯄꯥ 10,000 ꯈꯛ ꯊꯝꯃꯒ ꯌꯥꯎꯒꯦꯅ ꯌꯥꯎꯒꯤ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯃꯥꯒꯤꯁꯤ ꯅꯣꯡꯃꯗ $40 ꯃꯌꯥꯗ ꯆꯪꯉꯦ $40 ꯅꯠꯇ꯭ꯔꯥ $47 ꯆꯪꯉꯦ ꯍꯥꯏꯔꯤ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏ ꯁꯨꯕꯥꯁꯇꯤ ꯌꯥꯝ ꯆꯪꯉꯤ ꯁꯨꯕꯥꯁꯇꯤ ꯌꯥꯝ ꯆꯪꯉꯤ ꯑꯗꯨ ꯃꯥ ꯍꯥꯏꯔꯤ ꯃꯥ ꯂꯧꯊꯣꯛꯑꯒꯦ ꯑꯩꯅ ꯀꯩ ꯇꯧꯕꯒꯤ ꯍꯧꯖꯤꯛ ꯂꯧꯊꯣꯛꯈꯤꯅꯣ ꯋꯥꯔꯁꯨ ꯋꯥꯅ ꯅꯨꯃꯤꯠ 10ꯃꯨꯛꯇꯒ ꯑꯃꯨꯛ ꯈꯥꯡꯒꯣ ꯅꯣꯡꯃꯒꯤꯅ $100 ꯆꯪꯉꯛꯄ $100 ꯆꯪꯉꯛꯄ ꯑꯃꯨꯛꯇ ꯉꯥꯏꯒꯣ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯗꯤ ꯃꯥꯅ ꯍꯥꯞꯀꯤꯁꯤ $200ꯅꯦꯕ ꯃꯥ ꯍꯥꯞꯀꯤꯁꯦ ꯆꯥꯎꯔꯥꯛꯅ $200ꯅꯤ ꯑꯗꯨ ꯃꯥꯅ ꯍꯧꯖꯤꯛ ꯂꯧꯊꯣꯛ ꯇꯥꯔꯒꯗꯤ 47 ꯆꯪꯉꯛꯄꯗ ꯂꯧꯊꯣꯛ ꯇꯥꯔꯒꯗꯤ ꯃꯥꯁꯤ ꯅꯨꯃꯤꯠ 5ꯅꯤ ꯅꯠꯇ꯭ꯔꯒ 6ꯅꯤ ꯆꯪꯉ ꯄꯩꯁꯥꯁꯤ ꯂꯧꯊꯣꯛ ꯂꯩꯔꯅꯦꯕ ꯑꯗꯨꯕꯨ ꯃꯥꯅ $100 ꯌꯧꯔꯛꯄ ꯉꯥꯏ ꯇꯥꯔꯒꯗꯤ ꯃꯥꯒꯤ $100ꯁꯦ ꯅꯨꯃꯤꯠ 10ꯅꯤ ꯅꯠꯇ꯭ꯔ 35ꯅꯤ ꯃꯨꯛꯇꯤ ꯃꯅꯨꯡꯗ $100 ꯆꯪꯉꯅꯦꯕ ꯅꯣꯡꯃꯒꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥꯅ only 2 days ꯈꯛꯇꯪ ꯂꯧꯊꯣꯛꯄꯗ ꯃꯥꯏ ꯄꯩꯁꯥꯗꯣ ꯍꯟꯖꯜꯍꯧꯔꯦꯕ ꯃꯥꯅꯤ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ $100 ꯐꯥꯎꯇ ꯉꯥꯏꯔꯣ ꯑꯗꯨꯒ ꯅꯨꯃꯤꯠ 2 ꯈꯛꯇꯪ ꯂꯧꯊꯣꯛꯑꯣ ꯑꯗꯨꯝ ꯄꯩꯁꯥꯗ ꯍꯟꯖꯜꯂꯅꯤ ꯑꯗꯨꯗꯩꯗꯤ ꯃꯥꯒꯤ ꯄꯩꯁꯥꯁꯨ ꯃꯊꯟ ꯑꯗꯨꯝ ꯆꯥꯎꯈꯠꯆꯔꯅꯤ ꯑꯗꯒꯤ ꯃꯥꯒꯤꯁꯨ ꯅꯨꯃꯤꯠ 2ꯒ ꯂꯧꯊꯣꯛꯎꯕꯗ ꯍꯟꯖꯜꯂꯦꯗꯅ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥꯁꯦ ꯈꯤꯇꯪ ꯆꯥꯎꯕ ꯈꯪꯕꯤꯔꯣ ꯏꯁꯥꯅ ꯑꯗꯨ ꯗꯥꯗꯤ ꯑꯩꯈꯣꯏ ꯅꯨꯃꯤꯠ 2ꯗ ꯄꯩꯁꯥ ꯍꯟꯖꯜꯂꯦ ꯑꯗꯨꯗꯤ ꯈꯤꯇꯪ ꯑꯃꯨꯛ ꯈꯥꯡꯉꯗꯤ ꯅꯣꯡꯃꯗ ꯄꯩꯁꯥ ꯍꯟꯖꯟꯗꯣꯏꯅꯦ ꯃꯥꯅꯤ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯣꯏꯔꯝꯒꯗꯕꯁꯤ ꯂꯤꯡ ꯇꯠꯄꯤꯗꯕ ꯁꯤꯒꯗ ꯃꯥꯅꯤ ꯂꯤꯡ ꯇꯠꯄꯤꯗꯕ ꯑꯗꯨꯅꯤ ꯂꯤꯡ ꯇꯠꯄꯤꯗꯕ ꯑꯗꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯀꯝꯄꯅꯤꯒꯤ ꯀꯩꯒꯤ ꯑꯣꯐꯔ ꯂꯩꯕ ꯍꯥꯏꯕꯁꯤꯡꯕ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯌꯥꯝ ꯂꯧꯁꯤꯟꯕꯤꯕ ꯍꯧꯖꯤꯛꯁꯨ ꯀꯅꯥꯒꯨꯝꯕ
ꯍꯣꯠꯅꯒꯦ ꯍꯥꯏꯔꯒꯗꯤ ꯂꯨꯄꯥ 2,000 ꯈꯛꯇꯅꯤ ꯀꯩꯁꯨ ꯌꯥꯝꯕ ꯅꯠꯇꯦꯀꯣ ꯍꯣꯏ ꯂꯨꯄꯥ 2,000 ꯃꯤ 10 ꯈꯛꯇꯪ ꯍꯥꯞꯀꯦꯅ ꯃꯥꯅ ꯃꯤ 10 ꯈꯛꯇꯪ ꯍꯥꯞꯄ ꯃꯇꯝꯗ ꯃꯉꯣꯟꯗ ꯂꯨꯄꯥ 2,000ꯒꯤ ꯃꯤ 10 ꯍꯥꯞꯄ ꯃꯇꯝꯗ ꯃꯉꯣꯟꯗ ꯂꯨꯄꯥ 53,000 ꯐꯪꯉꯦ ꯌꯥꯝ ꯆꯥꯎꯅ ꯐꯪꯉꯦꯀꯣ ꯑꯩꯒꯤ ꯂꯤꯡ ꯑꯃꯁꯨ ꯀꯣ ꯃꯥ ꯍꯪꯉꯦꯕꯀꯣ ꯑꯗꯨꯗꯒꯤ 2,000 ꯍꯥꯞꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯗꯒꯤ ꯑꯃꯨꯛꯀꯁꯨ ꯀꯩꯒꯨꯝꯕ ꯃꯥꯅ ꯂꯨꯄꯥ 5,000 ꯍꯥꯞꯄ ꯉꯝ ꯇꯥꯔꯒꯗꯤ ꯃꯤ 10ꯁꯤ ꯂꯨꯄꯥ 5,000 ꯂꯣꯏ ꯍꯥꯞꯄ ꯉꯝ ꯇꯥꯔꯒꯗꯤ ꯃꯥ ꯂꯨꯄꯥ 53,000 ꯐꯪꯗꯣꯏꯁꯦ ꯃꯥꯅꯤ ꯅꯨꯃꯤꯠ ꯀꯝꯄꯅꯤ ꯑꯣꯐꯔꯁꯦ ꯁꯨꯝꯕꯁꯨ ꯀꯅꯥꯒꯨꯝꯕ ꯈꯤꯇꯪ ꯑꯩ ꯈꯤꯇꯪ ꯐꯪꯅ ꯍꯣꯠꯅꯒꯦ ꯍꯥꯏꯔꯒꯗꯤ ꯍꯣꯠꯅꯕꯤꯕ ꯌꯥꯏ ꯍꯣꯏ ꯌꯥꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯔꯤ ꯀꯣꯏꯁꯟ ꯍꯪꯕꯤꯅꯤꯡꯕ ꯂꯩꯕ ꯃꯦꯗꯥꯝ ꯀꯕꯤꯇꯥ ꯃꯦꯗꯥꯝ ꯇꯥꯕꯤꯔꯤꯕꯣ ꯉꯁꯤꯗꯤ ꯑꯩꯅ ꯃꯇꯝ ꯑꯌꯥꯝꯕ ꯂꯣꯏ ꯂꯧꯔꯤ ꯉꯁꯤꯗꯤ ꯑꯣꯖꯥꯅ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯦꯗꯥꯝ ꯀꯕꯤꯇꯥ ꯇꯥꯕꯤꯔꯤꯕꯣ ꯃꯦꯗꯥꯝ ꯀꯕꯤꯇꯥꯁꯦ ꯊꯕꯛ ꯑꯃꯒꯤ ꯆꯠꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯁꯤꯗ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝ ꯀꯔꯤ ꯀꯣꯏꯁꯟ ꯍꯪꯕꯤꯅꯤꯡꯕ ꯂꯩꯒꯦ ꯂꯩꯇ꯭ꯔꯕ ꯃꯥꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥꯁꯤꯡ ꯍꯌꯦꯡ ꯑꯩꯈꯣꯏ ꯄꯨꯡ 7 ꯇꯥꯕꯗ ꯑꯃꯨꯛ ꯄꯨꯜꯂꯁꯤ ꯑꯗꯨꯒ ꯑꯣꯖꯥꯁꯤꯡꯒꯤ ꯀꯣꯏꯁꯟ ꯍꯪꯕꯤꯅꯤꯡꯕ ꯑꯗꯒꯤ ꯑꯅꯧ ꯑꯅꯧꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯌꯥꯝ ꯌꯥꯎꯍꯜꯂꯛꯑꯒ ꯃꯈꯣꯏꯗ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯄꯤꯅꯕꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣই ꯄꯨꯟꯅ ꯇꯧꯃꯤꯟꯅꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯀꯥꯏꯅꯔꯁꯤ ꯑꯣꯖꯥ ꯁꯖꯤꯀꯥꯟꯇ ꯇꯥꯕꯤꯕ꯭ꯔꯣ Thank you. ꯐꯔꯦ ꯐꯔꯦ ꯑꯣꯖꯥ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯊꯥꯒꯠꯆꯔꯤ ꯒꯨꯗ ꯅꯥꯏꯠ Tay sir. Good night. ꯑꯣꯖꯥ ꯁꯖꯤꯀꯥꯟꯇ ꯀꯩ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯅꯤꯡꯉꯗꯤ ꯊꯝꯕꯤ ꯇꯨꯃꯤꯟꯅ ꯂꯩꯗꯧ ꯀꯩꯅꯣ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯗꯧ ꯀꯩꯅꯣ Sana Tambibi Abba Tambirabanina Mayan Kengar Madrana Kaliba. ꯑꯣꯖꯥꯒꯤ ꯀꯩꯅꯣ ꯃꯤꯅꯤꯠ ꯑꯃꯅꯤꯗꯪ ꯊꯝꯕꯤꯌꯨꯁꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯁꯤ Last Pinnacle. Aina Mayampanamupu, Ikakan Wutsari. Aina Hijaning Badi, Akogi Unke news to Su, Adam Mayamadam Young Bio, Ros Karimba Young Hong to Bokot of Yaragasu, San of the Mariksumna, Mayam the Tambiga, Pingaram, the Su Narangi released over the San some tapi with them Yawa Bangaransu. Akogi account could matter list to some later Bani. I don't know, Akogi AIN platform say Magi day by day hatter, Magi developed opposite. Masi ako'y puno maki soft auctioning a hatereko. Ako'y confidence level say hen a wankalak pa hatere. Maram di sigumba ako'y platform hatereko. Telegram da tawba si tasena ako'y di chit tawge di miyam di chit tawge haitagati masigi magi AI ki oiba ako'y accountability hatere. Withdraw tawbagi invest tawbagi hairab mayam si develop amta tawdabani adabu hariba aikogi koi mayam yawminariba invest tawbiriba haitareko masigi platforms di koi develop si am fazana tawi aduna confidence level se masina sum tai aikogi AIN platform se matam sangna makogi tongan vision nam haitareko walls makogi so vision nam magalon sangapani habse masi aikoi investor kuding mong nahitare koiso investor kautare kautare di yamba yamdabako mayamna ꯑꯩꯈꯣꯏꯁꯨ ꯏꯟꯚꯦꯁꯇꯔꯅꯤ ꯀꯝꯄꯅꯤ ꯃꯁꯥꯁꯨ ꯏꯟꯚꯦꯁꯇꯔꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏ ꯏꯟꯚꯦꯁꯇꯔ ꯄꯩꯁꯥ ꯇꯥꯟꯒꯦ ꯂꯥꯛꯄ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ adubo mayamda aina thamjaningbade akogi thaba ama tawbasi mi si miyoiba moina haitare risk lawdragati koi awangba thak kaba su ayate aduna aigi labor circle haitare ko aikoi manipurda Taunaramba Kanaramba brain gi circle si Hanadi in a piction grave. Maram the business key Regi day to the laptop Mayamdo Kamak piction grave was in Manipur. I don't know me bigi a koigi even Manipur labor quite tampak labor Mipun Kudimus Magi brain gi power si itere yam piction give itere Sigumbo pixel of Matamda Sagino Equina Pitribi Park among the Equina Tapa Pang Bible. Yam so functioning any message among the Ayuakal de Hiterico. Aduna Tabak to the Rix Carolina, Tobiba, Rix later mean Tana, Awang Bataka Moy, the mighty Masakang de Mina Awang Bataka Moy.
ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯎꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯌꯥꯝꯕꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯐꯦꯃꯤꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯑꯌꯥꯝꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯄꯥꯟꯗꯝꯒꯤ ꯃꯈꯥꯗꯅꯤ ꯑꯩꯈꯣꯏ ꯆꯪꯉꯛꯏꯁꯤ ꯑꯗꯨꯅ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯁꯤꯁꯇꯦꯝꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯃꯃꯥꯡꯉꯩꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯕꯥꯔ ꯇꯧꯕꯅ ꯇꯧꯕ ꯗꯨꯀꯥꯟ ꯐꯝꯕꯅ ꯐꯝꯕ ꯍꯣꯇꯦꯜ ꯇꯧꯕꯅ ꯇꯧꯕ ꯑꯗꯒꯤ MLA ꯃꯟꯇ꯭ꯔꯤꯒꯤ ꯋꯥꯀꯔ ꯑꯣꯏꯔꯒ ꯇꯧꯕ ꯊꯤꯀꯥ ꯇꯧꯕ ꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯔꯤꯉꯩ ꯇꯧꯔꯔꯣꯏꯗꯧꯅꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯒ ꯏꯆꯥꯟ ꯆꯥꯟꯅꯗ꯭ꯔꯕ ꯄꯣꯠꯅꯤ ꯑꯗꯨ ꯃꯇꯝꯒꯤ ꯏꯆꯦꯜꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯇꯤꯟꯕ ꯉꯝꯅꯕ ꯏꯔꯣꯏꯅꯅ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯀꯣꯛ ꯊꯥꯗꯔꯒ ꯑꯩꯈꯣꯏꯅ ꯌꯥꯝꯕ ꯌꯥꯝꯗꯕ ꯅꯣꯡꯃꯒꯤ $5 10 ꯑꯣꯏꯁꯨ ꯆꯪꯉꯛꯏꯁꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ $10 ꯆꯪꯉꯁꯨ lupa 1,500 ꯐꯪꯉꯤꯗꯅꯀꯣ lupa 1,000 ꯇꯥꯟꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯅꯤꯗ ꯌꯥꯝ ꯌꯥꯝꯒ꯭ꯔꯕ ꯄꯩꯁꯥꯅꯦ ꯍꯥꯏꯕ ꯍꯣꯏ ꯀꯅꯥꯒꯨꯝꯕ ꯈꯔꯗꯗꯤ ꯌꯥꯝꯃꯝꯗꯕ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤꯗꯗꯤ ꯌꯥꯝ ꯌꯥꯝꯕ ꯄꯩꯁꯥꯅꯤ ꯑꯗꯨꯅ ꯃꯁꯤ ꯈꯟꯕꯤꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕꯁꯦ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯍꯟꯅꯤꯡꯉꯤ ꯍꯣꯏ ꯌꯥꯝꯅ ꯀꯟꯐꯤꯗꯦꯟꯁ ꯂꯩꯕ ꯂꯩꯇꯕ ꯅꯦꯒꯦꯇꯤꯞ ꯊꯤꯡꯀꯤꯡ ꯂꯩꯕ ꯀꯥꯡꯕꯨꯗꯗꯤ ꯁꯥꯗ꯭ꯔꯒꯁꯨ ꯌꯥꯏ ꯃꯔꯝꯗꯤ ꯃꯤꯑꯣꯏꯕꯁꯤ ꯑꯣꯡꯂꯤ ꯋꯦ ꯑꯅꯤ ꯈꯛꯇꯅꯤ ꯆꯠꯇꯣꯏꯁꯤ ꯉꯁꯥꯏꯒꯤ ꯑꯦꯇꯤꯆꯨꯠꯁꯤꯕꯨꯕ ꯅꯦꯒꯦꯇꯤꯞ ꯍꯥꯏꯕ ꯑꯃ ꯄꯣꯖꯤꯇꯤꯞ ꯍꯥꯏꯕ ꯑꯃ ꯑꯗꯣ ꯅꯦꯒꯦꯇꯤꯞꯇ ꯂꯩꯕ ꯃꯤꯁꯦ ꯅꯦꯕꯔ ꯃꯣꯏ ꯃꯥꯏ ꯄꯥꯛꯑꯣꯏ ꯑꯗꯨꯒ ꯄꯣꯖꯤꯇꯤꯞ ꯑꯦꯇꯤꯆꯨꯠ ꯂꯩꯕ ꯀꯥꯡꯕꯨꯁꯦ ꯑꯃ ꯃꯥꯏꯊꯤꯈꯤꯁꯅꯣꯕ ꯑꯅꯤ ꯃꯥꯏꯊꯤꯈꯤꯁꯅꯣꯕ ꯑꯍꯨꯝꯁꯨꯕ ꯃꯔꯤꯁꯨꯕꯗ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯈꯤꯅꯦꯕ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯂꯛꯄ ꯃꯤꯀꯨꯞꯇ ꯃꯁꯤꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯍꯥꯎꯁꯦ ꯃꯥꯏꯊꯤꯗꯕ ꯃꯤ ꯑꯃꯇꯅ ꯐꯪꯕ ꯉꯝꯃꯣꯏꯕ ꯑꯁꯦꯡꯕ ꯃꯍꯥꯎꯁꯦ ꯑꯗꯨꯅ ꯉꯁꯤ ꯄꯨꯟꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯃꯁꯤꯒꯤ ꯃꯍꯥꯎꯁꯦ ꯁꯣꯏꯗꯅ ꯐꯪꯒꯅꯦꯅ ꯈꯟꯁꯨ ꯈꯜꯂꯤ ꯑꯗꯨꯒ ꯐꯪꯕꯁꯨ ꯍꯧꯔꯛꯑꯦꯅ ꯃꯌꯥꯝ ꯃꯐꯝ ꯊꯝꯖꯔꯤ ꯃꯁꯤ ꯍꯥꯏꯅ ꯂꯣꯏꯁꯤꯟꯖꯒꯦ ꯊꯦꯡꯛ ꯌꯨ ꯁꯥꯔ Thank you, sir. Thank you. Oza Sisakantana yamna fajagraba pusida mai pakke haiba taragadi maithibashu khara thengnaba madugi dokte sem sabam sangi haibire. Madam Kabita tabibro. ꯇꯥꯖꯔꯤ ꯁꯥꯔ Oh, madam na meeting chapter close option view madam mayamda ayab lobiraga. ꯑꯗꯨꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯅꯧꯕ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕꯗ ꯑꯌꯥꯕ ꯑꯣꯏꯅꯔꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯣꯏꯁꯟ ꯍꯪꯕꯤꯅꯤꯡꯕ ꯂꯩꯕꯤꯔꯒꯅ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯍꯪꯕꯤꯔꯛꯄ ꯌꯥꯒꯅꯤ ꯅꯤꯡꯁꯤꯡꯖꯔꯤ ꯁꯥꯔ ꯀꯣꯏꯁꯟ ꯊꯣꯏꯗꯣꯛꯄ ꯍꯪꯕꯤꯅꯤꯡꯕ ꯂꯩꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯃꯤꯇꯤꯡꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯁꯤꯔꯥꯅ ꯈꯟꯖꯔꯤꯕ Mane madam loishalasi. Koi ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯑꯗꯨꯗꯤ yam ꯃꯌꯥꯝ check as a ꯃꯌꯥꯝ haying. ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯤꯇꯤꯡ ꯑꯩꯈꯣꯏ ꯂꯣꯏꯕ ꯐꯥꯎꯕ ꯌꯥꯎꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯤꯇꯤꯡꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯅꯕꯒꯤ ꯃꯌꯥꯝꯗꯒꯤ ꯑꯌꯥꯕ ꯅꯤꯖꯔꯤ ꯃꯌꯥꯝ ꯂꯣꯏꯁꯤꯟꯕꯤꯔꯁꯤꯀꯣ ꯊꯦꯡꯛ ꯌꯨ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ Thank you, madam. Good night. Sir, good ꯒꯨꯗ night. ꯅꯥꯏꯠ Good night, sir. Good night. Good night. Thank you. Everybody, Thank you. good night. Oh, good night. Good night.